ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯕꯦꯁꯅꯥ ꯅꯥꯎꯔꯦꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝꯗꯨ ꯗꯨꯔꯒꯥ ꯄꯨꯖꯥ ꯃꯌꯥꯒꯤ ꯏꯁꯩ ꯌꯥꯝ ꯀꯟꯅ ꯇꯝꯅꯕ ꯃꯇꯝꯅꯤ꯫ ꯏꯁꯩ ꯁꯛꯄꯤ ꯊꯕꯥꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯄꯨꯡꯌꯩꯕ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯊꯕꯥꯅ ꯏꯁꯩ ꯇꯝꯕꯤꯔꯤ ꯁꯛꯍꯦꯟꯕꯤ꯫ ꯃꯁꯛꯇ ꯅꯠꯇꯅ ꯏꯁꯩꯁꯨ ꯑꯗꯨꯝ ꯍꯩ, ꯈꯣꯟꯖꯦꯜꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯊꯕꯥꯅ, ꯂꯩꯁꯅꯥ, ꯅꯪꯕꯨ ꯉꯔꯥꯡ ꯑꯣꯖꯥꯅ ꯇꯥꯈꯤꯕ ꯃꯇꯥꯡꯗꯨ ꯍꯩꯔꯛꯑꯕ꯭ꯔꯥ? ꯍꯩꯔꯛꯑꯗꯤ ꯑꯃꯨꯛꯇ ꯁꯛꯂꯛꯎ꯫ ꯍꯣꯏ ꯑꯣꯖꯥ, ꯑꯗꯣ ꯑꯩꯗꯤ ꯉꯔꯥꯡ ꯏꯁꯩꯁꯨ ꯐꯖꯅ ꯇꯥꯍꯧꯗꯦ꯫ ꯍꯥꯏꯔꯨꯔꯗꯤ ꯑꯃꯨꯛ ꯁꯣꯏꯗꯅ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯉꯥꯡꯉꯛꯑꯅꯤꯅꯦ꯫ ꯊꯕꯥꯅ, ꯍꯩꯃꯥ, ꯑꯗꯨ ꯍꯥꯏꯔꯛꯑꯣ ꯀꯩꯅꯣ? ꯁꯦ ꯑꯃꯨꯛꯇ ꯁꯛꯂꯛꯎꯁꯦ, ꯃꯇꯝꯁꯦ ꯂꯩꯇ꯭ꯔꯕꯅꯤꯁꯦ, ꯁꯛꯂꯛꯑꯣꯅꯦ꯫ ꯍꯦꯔꯥ, ꯄꯛꯁꯛꯇ ꯁꯛꯆꯜꯂꯒ ꯂꯣꯏꯔꯦꯗ, ꯉꯥꯡꯉꯁꯨ ꯉꯥꯡꯅ꯫ ꯍꯣꯏ ꯑꯣꯖꯥ꯫ ꯂꯦꯡꯁꯤꯟꯕꯤꯔꯛꯂꯣ ꯒꯧꯔ ꯒꯧꯔ ꯍꯔꯤ, ꯂꯦꯡꯁꯤꯟꯕꯤꯔꯛꯂꯣ ꯒꯧꯔ ꯍꯔꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯁꯨꯔꯃꯦꯟꯗꯨ ꯏꯆꯥ ꯆꯥꯗ ꯁꯛꯂꯛꯄ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯋꯥ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯊꯕꯥ ꯉꯛꯅ ꯃꯃꯤꯠ ꯂꯪꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯑꯣꯖꯥ ꯄꯨꯡꯌꯩꯕꯁꯨ ꯄꯨꯡꯌꯩꯐꯝ ꯍꯦꯛ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥꯒꯤ ꯏꯁꯩꯗ꯫ ꯊꯕꯥ ꯁꯥꯎꯅꯤꯡ ꯂꯩꯁꯅꯥꯗ ꯌꯦꯡꯂꯒ, ꯍꯩ ꯂꯩꯁꯅꯥ, ꯑꯩꯅ ꯑꯗꯨꯝꯅ ꯇꯝꯕꯤꯈꯤꯕ꯭ꯔꯥ ꯅꯪꯕꯣ? ꯅꯪꯕꯨ ꯂꯥꯛꯄ ꯍꯞꯇꯥ 2 ꯁꯨꯔꯦ, ꯁꯨꯞꯅꯇꯒꯤ ꯃꯇꯤꯛꯁꯤ ꯐꯥꯎꯕ ꯈꯪꯉꯝꯗꯦ꯫ ꯅꯪ ꯉꯔꯥꯡ ꯑꯩꯅ ꯑꯗꯨꯛ ꯀꯨꯞꯅ ꯈꯅꯥꯎꯒ ꯅꯥꯕ ꯃꯈꯩ ꯇꯝꯕꯤꯈꯤꯕꯗꯨ ꯀꯔꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯨꯒꯦ? ꯍꯥ, ꯈꯨꯝꯃꯨ, ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯨꯒꯦꯕ? ꯅꯪꯒꯤ ꯏꯁꯩ ꯇꯥꯕꯗ ꯌꯨꯝꯂꯣꯟꯅꯕꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯀꯣ? ꯅꯪ ꯑꯃ ꯇꯣꯛꯑꯣ, ꯏꯁꯩꯒꯅꯦ ꯑꯃꯠꯇ ꯇꯝꯃꯨꯔꯅꯨ, ꯃꯤ ꯑꯣꯏꯔꯣꯏ꯫ ꯏꯕꯦꯝꯃ ꯁꯛꯍꯦꯟꯕꯤ, ꯏꯆꯥ ꯑꯃꯨꯛ ꯁꯛꯂꯛꯎ꯫ ꯍꯣꯏ ꯑꯣꯖꯥ꯫ ꯂꯦꯡꯁꯤꯟꯕꯤꯔꯛꯂꯣ ꯒꯧꯔ ꯍꯔꯤ, ꯗꯤꯖꯒꯤ ꯃꯕꯨꯡꯉꯣ ꯗꯤꯖꯔꯥꯖꯥ, ꯍꯥ ꯂꯦꯡꯁꯤꯟꯕꯤꯔꯛꯂꯣ꯫ ꯁꯛꯍꯦꯟꯕꯤꯅ ꯁꯨꯔ ꯇꯥꯅ ꯁꯛꯂꯛꯂꯕꯗ ꯑꯣꯖꯥ ꯊꯕꯥ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯇꯧꯔꯗꯨꯅ, ꯇꯁ ꯑꯗꯨꯅꯤꯗꯅ, ꯏꯆꯥꯅ ꯍꯦꯛ ꯁꯛꯄꯁꯦ ꯑꯣꯖꯥ ꯄꯦꯜꯂꯦ꯫ ꯌꯦꯡꯉꯣ, ꯅꯪꯒꯤ ꯅꯆꯦ ꯂꯩꯁꯅꯥꯗꯤ ꯑꯣꯏꯔꯔꯣꯏ, ꯃꯥꯒꯤꯗꯤ ꯂꯣꯡꯊ꯭ꯔꯥꯏ ꯑꯃ ꯂꯩꯔꯣ ꯍꯥꯏꯌꯨ꯫ ꯅꯣꯏꯒꯤ ꯅꯃꯥꯕꯣꯛꯇ ꯑꯣꯏꯔꯔꯣꯏ ꯃꯥꯗꯤ꯫ ꯑꯗꯨꯅꯅꯦ ꯃꯈꯥ ꯆꯠꯊꯁꯤꯀꯣ ꯑꯗꯨꯗꯤ, ꯑꯣꯖꯥ ꯄꯨꯡꯌꯩꯕ ꯍꯧꯔꯁꯤ꯫ ꯃꯥꯒꯤ ꯏꯁꯩꯁꯤꯕꯨ ꯌꯥꯝ ꯇꯛꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡꯗ꯫ ꯃꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯇꯥ ꯄꯔꯤ ꯂꯨꯝꯕ ꯂꯥꯛꯄꯅꯦ ꯑꯩꯗꯤ, ꯑꯗꯨꯒ ꯃꯁꯤꯒꯤ ꯁꯛꯍꯦꯟꯕꯤ ꯍꯥꯏꯕ ꯑꯉꯥꯡꯁꯤꯁꯨꯅꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯗꯣꯏꯗ ꯇꯧꯏꯕ꯫ ꯅꯪ ꯑꯩꯅꯅꯦ ꯏꯁꯩ ꯀꯌꯥꯝ ꯀꯨꯏꯅ ꯇꯝꯍꯟꯒꯦ ꯌꯦꯡꯉꯨꯕ ꯅꯪ꯫ ꯇꯥ ꯄꯔꯤꯒꯁꯨ ꯂꯣꯟꯅ ꯌꯦꯡꯅꯔꯤꯗꯣ, ꯃꯗꯨꯁꯨ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯅꯒꯦ ꯌꯦꯡꯕ ꯇꯥꯔꯦꯕ꯫ ꯑꯩꯅ ꯊꯥꯛꯄ ꯂꯥꯡꯗ ꯊꯨꯅꯕ ꯁꯦꯝ ꯁꯥꯔꯣ ꯏꯅꯥꯎꯏꯕꯤ ꯑꯃꯅ꯫ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯕꯒ ꯏꯃꯥꯗ ꯍꯥꯏꯔꯒ ꯑꯊꯨꯕꯤꯗ ꯇꯥ ꯈꯣꯏꯗꯨꯝꯗ ꯅꯝꯄꯤ ꯄꯤꯁꯟꯒꯦꯕ, ꯍꯦꯛ ꯉꯝꯗ꯭ꯔꯕ ꯑꯩ ꯂꯩꯁꯅꯥ ꯅꯠꯇ꯭ꯔꯦꯗꯅ꯫ ꯊꯕꯥ ꯂꯩꯁꯅꯥꯅ ꯃꯣꯟꯗ꯭ꯔꯪꯗ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯂꯛꯂꯗꯨꯅ ꯄꯔꯞ ꯍꯧꯒꯠꯈꯤꯗꯨꯅ ꯋꯥꯁꯥ ꯁꯥꯖꯩ ꯑꯃ ꯄꯥꯏꯔꯒ ꯊꯣꯔꯛꯇꯨꯅ ꯐꯠꯀꯠꯂꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯂꯩꯁꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ, ꯑꯌꯣ ꯏꯃꯥ, ꯑꯁ ꯑꯌꯣ ꯑꯌꯥ, ꯁꯤꯔꯦ ꯀꯩꯅꯣ ꯑꯣꯖꯥ? ꯉꯥꯎꯔꯕꯣ? ꯑꯗꯨꯛ ꯅꯥꯕ ꯆꯩꯗꯨꯅ ꯀꯜꯂꯛꯏꯗꯨꯕꯨ ꯉꯥꯎꯔꯕꯕ? ꯑꯌꯣ ꯁꯤꯔꯦꯕ ꯑꯩꯕꯨ꯫ ꯑꯗꯨꯅꯤ ꯈꯪꯕ꯭ꯔꯥ, ꯑꯩꯕꯨ ꯊꯑꯣꯏꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯂꯥꯛꯀꯅꯨ, ꯑꯩ ꯃꯇꯝ ꯃꯥꯡꯉꯤ, ꯑꯣꯏꯒꯗꯕ ꯃꯤ ꯁꯦꯝꯒꯦ꯫ ꯑꯣꯏꯔꯣꯏꯗꯕ ꯅꯣꯏꯗꯅꯦ ꯈꯅꯥꯎꯁꯨ ꯊꯥꯗꯕ ꯄꯥꯝꯃꯨꯏ꯫ ꯍꯣ, ꯑꯩꯁꯨꯅꯦ ꯅꯣꯏꯒꯤ ꯁꯤꯗ ꯂꯥꯛꯅꯤꯡꯗꯅꯒ ꯂꯥꯛꯄ ꯅꯠꯇꯦ ꯈꯪꯉꯕꯣ? ꯃꯔꯝ ꯑꯃ ꯂꯩꯕꯒꯤ ꯂꯥꯛꯄꯅꯦ꯫ ꯑꯗꯨꯕꯨ ꯆꯠꯂꯒꯦ, ꯂꯥꯛꯑꯔꯣꯏ, ꯌꯥꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯏꯒꯤ ꯁꯤꯒꯨꯝꯕ ꯃꯔꯣꯟ ꯃꯔꯤ ꯈꯪꯗꯕ ꯏꯁꯩꯁꯦ ꯇꯝꯕꯤꯗꯧꯕ ꯂꯩꯁꯅꯥ ꯅꯠꯇꯦ, ꯑꯣꯖꯥꯅꯦ ꯍꯥꯏꯕꯤ ꯊꯥꯕꯤꯕꯅꯦ꯫ ꯏꯌꯥ, ꯀꯌꯥꯗꯅꯣ ꯃꯁꯦ, ꯄꯨꯡꯁꯤꯅ ꯍꯦꯛ ꯊꯨꯝꯗꯅ꯫ ꯍꯣ, ꯌꯥꯔꯦ ꯏꯕꯦꯝꯃ, ꯂꯦꯡꯉꯣ, ꯅꯁꯛꯃꯛꯅꯦ, ꯆꯠꯂꯨ꯫ ꯎ ꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯣꯏ, ꯗꯥꯎ ꯊꯨꯝꯒ ꯌꯥꯎꯔꯣꯏ, ꯆꯠꯂꯨ꯫ ꯊꯕꯥ ꯑꯃꯗꯤ ꯇꯣꯝꯄꯣꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯋꯥꯔꯝꯃꯤ꯫ ꯍꯣꯔꯦꯟ ꯃꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯈꯟꯕꯗ ꯋꯥꯖꯔꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯂꯩꯍꯧꯔꯕꯗꯤ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯑꯣꯖꯥ ꯑꯅꯤꯗꯨꯗ ꯍꯥꯏꯖꯔꯛꯏ꯫ ꯑꯣꯖꯥ ꯑꯅꯤꯃꯛ, ꯏꯆꯦꯅ ꯍꯥꯏꯔꯝꯕ ꯐꯖꯗꯕ ꯋꯥꯍꯩ ꯀꯌꯥꯗꯨꯒꯤ ꯅꯆꯥꯅ ꯃꯍꯨꯠ ꯁꯤꯜꯂꯒ ಲಾಲೆ ꯍꯥꯏꯖꯔꯤ꯫ ꯑꯣꯖꯥ ꯑꯅꯤꯃꯛ ꯑꯁꯥꯎꯕ ꯑꯃꯨꯛꯇ ꯇꯞꯊꯕꯤꯌꯨ꯫ ꯊꯕꯥ ꯑꯃꯗꯤ ꯇꯣꯝꯄꯣꯛꯁꯨ, ꯏꯆꯥꯅ ꯀꯔꯤꯒꯤ ꯍꯥꯏꯖꯗꯣꯏꯅꯣ, ꯂꯥꯟꯗꯕ ꯏꯆꯥꯅ, ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯒꯅꯤ ꯏꯆꯥꯁꯤꯗꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯅꯨꯄꯤ ꯃꯆꯥ, ꯆꯠꯂꯣ, ꯅꯣꯏꯁꯨ ꯉꯁꯤꯗꯤ꯫ ꯑꯣꯖꯥ, ꯏꯆꯥꯁꯤꯡ ꯏꯁꯩ ꯃꯈꯥ ꯇꯝꯕ ꯌꯥꯗꯧꯕ ꯃꯥꯟꯗ꯭ꯔꯦ, ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯣꯖꯥꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ꯫ ꯖꯣꯏ ꯑꯣꯖꯥ꯫ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯁꯨ ꯄꯨꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥꯗ꯫
ꯁꯛꯍꯦꯟꯕꯤꯅ ꯑꯣꯖꯥ ꯑꯩꯁꯨ ꯆꯠꯆꯔꯨꯈꯤꯒꯦ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯑꯁꯨꯝꯅ ꯁꯛꯍꯦꯟꯕꯤ ꯃꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯌꯧꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯈꯣꯡꯂꯩ ꯊꯨꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯆꯔꯤ ꯃꯥꯅ ꯍꯦꯛ ꯌꯧꯕ ꯐꯥꯎꯕ ꯌꯧꯗ꯭ꯔꯤꯉꯩ ꯃꯃꯥꯕꯨ ꯃꯦꯝꯇꯣꯟꯅ ꯂꯥꯛꯇꯅ ꯀꯧꯔꯛꯂꯒ ꯍꯣꯏ ꯏꯕꯦꯝꯃ ꯁꯛ ꯐꯖꯕꯤꯌꯦ ꯏꯁꯩ ꯍꯩꯕꯤ ꯍꯟꯕꯤꯔꯛꯑꯦꯗꯅ ꯏꯁꯩ ꯍꯩꯕꯤ ꯁꯛ ꯐꯖꯕꯤꯅꯤꯅ ꯊꯧꯒꯜꯂꯣꯟꯀꯥꯁꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯦꯅꯦ ꯍꯥ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯆꯦ ꯑꯁꯤꯁꯨ ꯏꯁꯩ ꯇꯝꯕ ꯇꯣꯛꯑꯣ ꯍꯥꯏꯔꯛꯏꯕꯁꯤ ꯅꯪꯅ ꯌꯦꯠꯄꯁꯤ ꯐꯖꯅ ꯌꯦꯠꯂꯤꯗ ꯀꯣ ꯏꯕꯦꯝꯃ ꯏꯃꯥꯕꯣ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯥꯡꯕ ꯅꯠꯇꯤꯌꯦ ꯏꯆꯦꯅ ꯏꯁꯩ ꯇꯥꯛꯏꯉꯩ ꯃꯪꯉꯒ ꯂꯩꯕꯩ ꯑꯣꯖꯥꯅ ꯉꯥꯡꯕꯗ ꯏꯆꯦꯅ ꯇꯣꯛꯑꯅꯤ ꯍꯥꯏꯔꯝꯕꯅꯤ ꯀꯔꯤ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯉꯟꯅ ꯆꯠꯂꯒ ꯑꯣꯖꯥꯗ ꯑꯩꯒꯤ ꯐꯠꯇꯕ ꯇꯝꯕꯩ ꯑꯣꯖꯥꯅ ꯏꯁꯩ ꯅꯨꯡꯁꯤꯍꯟꯗꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯅꯨꯡꯁꯤꯅꯕ ꯃꯌꯥꯝ ꯍꯥꯏꯕꯩꯅꯦ ꯑꯩꯉꯣꯟꯗ ꯍꯥꯟꯅꯅꯦ ꯅꯪ ꯂꯥꯛꯇ꯭ꯔꯤꯉꯩ ꯌꯥꯝ ꯊꯨꯅ ꯇꯧꯔꯝꯃꯤ ꯅꯪꯅ ꯑꯩꯅ ꯏꯁꯩ ꯇꯝꯈ꯭ꯔꯦ ꯇꯥꯕꯗꯒꯤ ꯂꯥꯛꯁꯤꯟꯕꯗꯒꯤ ꯑꯣꯖꯥꯅ ꯑꯩ ꯅꯨꯡꯁꯤꯔꯛꯇ꯭ꯔꯤꯅꯦ ꯏꯆꯦ ꯑꯩ ꯑꯣꯖꯥ ꯍꯥꯏꯕ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯦꯝꯇꯣꯟꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗ ꯁꯛꯍꯦꯟꯕꯤꯁꯨ ꯈꯪꯂꯗꯨꯅ ꯄꯦꯔꯤ ꯌꯥꯔꯦ ꯂꯦꯞꯄꯣ ꯑꯩꯅ ꯅꯣꯏꯁꯦ ꯀꯅꯥꯅꯣ ꯆꯞ ꯆꯥꯅ ꯈꯪꯂꯕꯅꯤ ꯅꯪꯅ ꯏꯆꯥꯁꯤꯅ ꯇꯧꯕ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯈꯣꯟ ꯑꯊꯤꯕꯗꯨꯒ ꯄꯔꯞ ꯄꯔꯞ ꯏꯁꯩ ꯇꯝꯕ ꯆꯠꯂꯤꯗꯣ ꯏꯃꯥꯕꯣ ꯌꯥꯔꯦ ꯆꯪꯈ꯭ꯔꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯄꯦꯁꯟꯅꯔꯅꯨ ꯍꯥꯏ ꯉꯥꯏꯈꯣ ꯑꯩꯅ ꯉꯥꯡꯉꯦ ꯍꯥꯏꯅ ꯅꯄꯥ ꯍꯜꯂꯒ ꯇꯝꯃꯗꯤ ꯅꯪ ꯑꯩꯅ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯈꯪꯉꯨ ꯆꯪꯉꯨ ꯏꯆꯥꯒꯤ ꯀꯩ ꯋꯥꯠꯀꯦ ꯂꯥꯛꯑꯣꯁꯦ ꯏꯆꯥ ꯀꯩ ꯆꯥꯅꯤꯡꯉꯤ ꯍꯥ ꯏꯃꯥ ꯊꯣꯡꯒꯦ ꯂꯥꯎ ꯃꯣꯏꯒꯤ ꯑꯗꯨꯒꯤ ꯏꯁꯩ ꯁꯛꯄꯤꯗꯣ ꯅꯠꯇ꯭ꯔꯁꯨꯅꯦ ꯑꯣꯖꯥ ꯑꯐꯕ ꯃꯌꯥꯝ ꯂꯩ ꯂꯥꯎ 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 ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯂꯣꯏꯕ ꯉꯥꯅꯨꯗꯣ ꯆꯥꯁꯤ ꯏꯃꯥ ꯇꯥꯆꯧꯁꯨ ꯍꯜꯂꯛꯈꯤꯔꯣꯏ ꯍꯥꯏꯗꯥꯏ ꯑꯗꯨꯅ ꯑꯩ ꯉꯥꯅꯨ ꯃꯍꯤꯒ ꯌꯥꯎꯗꯕꯤ ꯀꯪꯅ ꯉꯧꯔꯒ ꯆꯥꯅꯤꯡꯉꯦ ꯑꯗꯣ ꯏꯃꯥ ꯑꯩ ꯏꯁꯩ ꯇꯝꯃꯔꯣꯏ ꯑꯗꯨꯒꯤ ꯃꯍꯨꯠ ꯋꯥ ꯑꯃ ꯈꯟꯅꯗꯧꯕ ꯂꯩꯀꯣ ꯑꯩꯅ ꯍꯥꯏꯗꯣꯏꯕ ꯋꯥꯁꯦ ꯏꯃꯥ ꯑꯗꯨꯅ ꯍꯦꯛ ꯃꯥꯏ ꯄꯥꯛꯑꯕ ꯏꯁꯩꯗꯤ ꯅꯁꯥꯗ ꯊꯩꯗꯣꯛꯇꯦ ꯑꯩꯅ ꯄꯥꯝꯕ ꯐꯪꯗꯧꯔꯕꯗ ꯍꯩꯕ ꯑꯗꯨꯕꯨ ꯀꯩꯗꯧꯁꯤ ꯍꯥꯏꯅꯣ ꯏꯆꯥꯒꯤꯁꯦ ꯄꯪꯂꯥꯏꯗꯤ ꯂꯥꯏꯗꯧꯕ ꯃꯥꯟꯗꯦ ꯂꯥꯏꯗꯦ ꯑꯗꯨꯕꯨ ꯏꯃꯥꯅ ꯁꯤꯜꯂꯗꯤ ꯂꯨꯔꯣꯏ ꯏꯃꯥꯒꯤ ꯈꯨꯠꯇ ꯊꯣꯛꯑꯕꯅꯤ ꯑꯩꯈꯣꯏ ꯑꯃꯁꯤꯒꯤ ꯋꯥꯅꯤ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕꯁꯤꯗ ꯃꯤ ꯑꯃ ꯌꯥꯎꯍꯟꯁꯦ ꯑꯩꯈꯣꯏ ꯑꯃꯁꯤꯕꯨ ꯌꯥꯝ ꯄꯥꯝꯖꯕ ꯑꯃ ꯏꯃꯥꯗ ꯋꯥꯅꯣꯝꯂꯤ ꯍꯥꯏꯅ ꯇꯥꯏ ꯑꯗꯨ ꯀꯧꯔꯗꯤ ꯊꯕꯛ ꯈꯨꯗꯤꯡ ꯃꯥꯏ ꯄꯥꯛꯏ ꯃꯥ ꯀꯧꯔꯒ ꯀꯩ ꯀꯥꯟꯅꯗꯣꯏꯕ ꯂꯩꯌꯦ ꯏꯃꯥ ꯈꯟꯅꯕ ꯂꯩꯌꯦ ꯑꯩ ꯇꯞꯅ ꯍꯥꯏꯔꯒꯦ ꯈꯥꯇꯣꯟꯁꯨ ꯂꯩꯇꯦ ꯑꯃꯁꯦ ꯃꯊꯟꯇꯅꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯇꯥꯆꯧꯁꯨ ꯂꯪꯐꯩ ꯆꯠꯈꯤ ꯈꯥꯇꯣꯟꯒ ꯑꯗꯨꯗꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯐꯪꯗ꯭ꯔꯤꯕꯣ ꯏꯃꯥ ꯑꯣ ꯏꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯃꯃꯥ ꯑꯩꯒꯤ ꯀꯣꯛ ꯂꯩꯕꯁꯤ ꯂꯧꯔꯝꯃꯤꯗꯅ ꯏꯈꯨꯠꯇ ꯊꯣꯛꯄꯅꯤ ꯌꯨ ꯉꯥꯎꯕꯗꯨꯗ ꯊꯣꯛ ꯀꯩꯅꯥ ꯀꯠꯂꯗꯤ ꯏꯆꯥꯒꯤ ꯂꯝꯕꯤꯗ ꯌꯦꯠꯇꯨꯅ ꯂꯩꯔꯝꯕ ꯇꯣꯛꯂꯅꯤ ꯂꯩꯁꯅꯥ ꯃꯆꯤꯟ ꯆꯤꯡꯂꯞ ꯅꯣꯛꯂꯒ ꯑꯗꯨꯅꯤ ꯏꯃꯥ ꯑꯩꯅ ꯍꯥꯏꯁꯦ ꯋꯥꯈꯟ ꯇꯥꯔꯕꯣ ꯏꯃꯥ ꯑꯗꯣ ꯇꯥ ꯈꯣꯏꯗꯨꯝꯗꯣ ꯏꯃꯥꯅ ꯍꯥꯏꯔꯨꯔꯣ ꯑꯩ ꯍꯣꯔꯦꯟꯒꯤ ꯃꯔꯣꯏ ꯅꯨꯡ ꯁꯦꯝꯅꯕ ꯇꯧꯔꯒꯦꯕ ꯍꯣꯏ 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 ꯏꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯁꯨꯝꯅ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯐꯠꯇ꯭ꯔꯕ ꯊꯧꯔꯥꯡ ꯀꯌా ꯇꯧꯔꯝꯃꯤ ꯃꯇꯝꯁꯨ ꯂꯦꯞꯇꯕꯅ ꯌꯥꯆꯪꯕꯒꯤ ꯃꯇꯝꯗ ꯂꯩꯛꯁꯅꯥ ꯂꯥꯛꯏ ꯁꯛꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯑꯗꯨꯒ ꯑꯐ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩꯛꯁꯅꯥꯅ ꯁꯛꯍꯦꯟꯕꯤ ꯅꯪꯕꯨ ꯏꯆꯦꯗ ꯁꯥꯎꯔꯤꯕ꯭ꯔꯣ ꯏꯆꯦ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯏꯅꯥꯎꯗ ꯉꯥꯡꯍꯩꯗꯕ ꯀꯌా ꯍꯥꯏꯈ꯭ರೆ ꯏꯃꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯗ꯭ರೆ ꯂꯥꯟꯖꯗꯕ ꯅꯪꯉꯣꯟꯗ ꯇꯥꯏꯅꯩ ꯍꯥꯏꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯀꯣꯟꯅ ꯉꯥꯡꯕꯗꯒꯤꯅꯦ ꯑꯩ ꯂꯥꯜꯂꯦ ꯈꯪꯉꯛꯄꯗꯩ ꯏꯆꯦꯅ ꯂꯥꯜꯂꯦ ꯍꯥꯏꯕ ꯂꯥꯛꯏꯅꯦ ꯏꯅꯥꯎꯕꯨ ꯁꯥꯎꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛꯄꯣ ꯁꯛꯍꯦꯟꯕꯤꯁꯨ ꯃꯤ ꯐꯕꯒꯤ ꯍꯧꯅꯕꯤ ꯃꯣꯏꯒꯤ ꯇꯥꯠꯀꯤ ꯋꯥꯍꯩꯗ ꯊꯥꯖꯔꯗꯨꯅ ꯈꯨꯝꯂꯛꯏ ꯑꯁꯨꯝꯅ ꯏꯆꯦ ꯑꯩ ꯀꯩꯁꯨ ꯈꯟꯗꯤꯌꯦ ꯏꯆꯦꯒ ꯏꯃꯥꯕꯨ ꯀꯟꯅ ꯉꯥꯡꯕꯕꯨ ꯀꯩꯁꯨ ꯈꯟꯗꯤꯌꯦ ꯏꯆꯦ ꯑꯗꯨꯅꯤꯗꯅ ꯏꯅꯥꯎꯁꯤꯗꯤ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯏꯆꯦ ꯍꯣꯏꯗ ꯑꯣꯏꯅ ꯆꯥꯛ ꯆꯥꯔꯁꯦ ꯉꯥꯅꯨꯁꯨ ꯊꯣꯡꯅꯤ ꯑꯗꯨꯒ ꯅꯪꯁꯨ ꯅꯊꯟꯗ ꯆꯥꯛ ꯊꯣꯡꯉꯨꯔꯅꯨ ꯏꯅꯦ ꯇꯣꯝꯕꯤꯁꯨꯅꯦ ꯂꯥꯛꯑꯅꯨ ꯍꯥꯏꯈ꯭ꯔꯣ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯇꯨꯝꯃꯁꯦ ꯑꯩꯈꯣꯏ ꯂꯩꯅ ꯂꯩꯅ ꯃꯤ ꯀꯧꯔꯒ ꯑꯍꯤꯡ ꯂꯦꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯀꯩꯀꯩꯅꯣ ꯂꯣꯏꯁꯤꯟꯗꯧꯕ ꯂꯣꯏꯁꯤꯜꯂꯣ ꯏꯆꯦ ꯆꯠꯂꯦꯀꯣ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯏꯆꯦ ꯀꯧꯕ ꯂꯥꯛꯑꯒꯦꯀꯣ ꯍꯣꯏ ꯏꯆꯦ ꯑꯩ ꯂꯩꯍꯧꯔꯤ ꯏꯆꯦ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯃꯥꯗꯤ ꯀꯌꯥꯗ ꯍꯔꯥꯎꯅ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯐꯠꯇ꯭ꯔꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯁꯤꯜꯂꯤꯕ ꯁꯔꯧ ꯂꯥꯡꯗ ꯊꯨꯔꯒꯗ꯭ꯔꯥ ꯁꯛꯍꯦꯟꯕꯤ ꯃꯄꯨ ꯃꯥꯅ ꯀꯔꯤꯕꯨ ꯇꯝꯕꯤꯔꯤꯕ ꯁꯣꯝꯗ ꯂꯩꯁꯅꯥ ꯃꯃꯥ ꯃꯆꯥꯅ ꯊꯧꯔꯥꯡ ꯄꯨꯝꯕ ꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯈꯣꯏꯗꯨꯝꯗꯨ ꯃꯃꯥꯡ ꯊꯪꯕ ꯀꯥꯗ ꯐꯝꯍꯜꯂꯒ ꯌꯨ ꯄꯤꯊꯛꯏ ꯇꯟꯖꯥꯗꯨꯗ ꯁꯛꯍꯦꯟꯕꯤꯁꯨ ꯂꯥꯛꯂꯔꯤ ꯏꯃꯥꯕꯣ ꯏꯆꯦ ꯑꯩ ꯂꯥꯛꯑꯦ ꯀꯅꯥꯝ ꯂꯩꯇꯕ ꯖꯥꯠꯂꯣ ꯍꯜꯂꯁꯤꯔ ꯏꯕꯣ ꯂꯩꯁꯅꯥꯅ ꯑꯐꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯈꯨꯝꯂꯛꯏ ꯁꯛꯍꯦꯟꯕꯤ ꯏꯆꯦ ꯆꯥꯛꯁꯪꯗ ꯂꯩꯌꯦ ꯂꯥꯛꯑꯣ ꯆꯥꯛꯁꯪꯗ ꯑꯗꯨꯝ ꯍꯣꯏ ꯏꯆꯦ ꯂꯥꯛꯑꯦ ꯀꯩꯀꯩ ꯁꯦꯝꯕ ꯂꯣꯏꯔꯕꯣ ꯑꯩꯁꯨ ꯁꯦꯝꯕ ꯌꯥꯎꯒꯦ ꯂꯣꯏꯔꯦ ꯏꯃꯥꯗꯣ ꯃꯃꯥꯡ ꯀꯥꯗ ꯂꯩꯍꯧꯕꯅꯦ ꯁꯤꯒꯤ ꯑꯉꯧꯕ ꯀꯣꯊꯕꯁꯦ ꯁꯤꯒ ꯏꯁꯤꯡ ꯈꯔꯁꯤꯒꯅꯦ ꯑꯃꯨꯛꯇ ꯄꯤꯔꯝꯃꯨꯁꯦ ꯍꯣꯏ ꯏꯆꯦ ꯀꯔꯥꯏꯅꯣ ꯑꯩ ꯄꯤꯔꯨꯔꯒꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯄꯥꯝꯕꯗꯣ ꯐꯪꯗꯣꯔꯦ ꯏꯃꯥ ꯁꯣꯝꯗ ꯂꯥꯛꯑꯣ ꯍꯧꯖꯤꯛꯇꯤ ꯑꯃꯁꯤ ꯆꯪꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯊꯣꯡ ꯂꯣꯜꯂꯒꯦ ꯀꯥꯒꯤ ꯊꯣꯡꯁꯦ ꯑꯩꯅ ꯂꯣꯟꯁꯤꯜꯂꯒꯦ ꯃꯣꯏꯔꯣꯝ ꯊꯪꯕ ꯀꯥꯁꯨ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯗ ꯆꯤꯡꯁꯨ ꯆꯤꯡꯅꯔꯔꯣꯏ ꯆꯠꯂꯣ ꯏꯃꯥ ꯅꯊꯧ ꯄꯥꯡꯊꯣꯛꯎꯔꯣ ꯆꯠꯂꯨꯕ
ꯍꯣꯏ 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 ꯆꯠꯂꯒꯦ ꯏꯆꯥ ꯏꯕꯦꯝꯃ ꯊꯧꯔꯥꯡ ꯍꯩꯕꯤ ꯂꯩꯁꯅꯥ ꯍꯣꯏꯒ ꯁꯛꯍꯦꯟꯕꯤ ꯍꯣꯏꯒ ꯌꯨꯝꯁꯤ ꯄꯨꯟꯅ ꯁꯥꯏ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯂꯣꯝꯗ ꯃꯈꯥ ꯑꯋꯥꯡꯗ ꯀꯥ ꯑꯅꯤ ꯇꯞꯊꯣꯛꯏ ꯁꯛꯍꯦꯟꯕꯤ ꯍꯣꯏꯔꯣꯝ ꯊꯪꯕ ꯀꯥ ꯑꯗꯨꯗꯅꯤ ꯃꯈꯣꯏꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯥꯖꯤꯟꯈ꯭ꯔꯤꯕ ꯑꯗꯣ ꯁꯛꯍꯦꯟꯕꯤꯅ ꯀꯥ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯂꯩꯁꯅꯥꯅ ꯊꯣꯡ ꯂꯣꯟꯈꯤꯕ ꯑꯗꯨꯗ ꯄꯥꯈꯠꯄ ꯐꯥꯎꯔꯛꯏ ꯁꯛꯍꯦꯟꯕꯤ ꯇꯟꯖꯥꯗꯨꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥꯗꯨꯁꯨ ꯁꯛꯍꯦꯟꯕꯤꯕꯨ ꯈꯨꯗꯥꯡ ꯇꯥ ꯄꯥꯏꯔꯒ ꯃꯆꯤꯟ ꯃꯦꯜꯂꯛꯄꯗꯨꯗ ꯁꯛꯍꯦꯟꯕꯤ ꯈꯪꯅ ꯂꯥꯎꯒꯦ ꯇꯧꯖꯩ ꯂꯥꯎꯒꯗꯕ ꯃꯆꯤꯟ ꯃꯦꯟꯈ꯭ꯔꯕꯗ ꯂꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯡ ꯊꯤꯜꯂꯛꯏ ꯃꯌꯥꯝ ലാꯡꯕꯗꯧꯅ ꯇꯧꯔꯛꯄꯗ ꯁꯛꯍꯦꯟꯕꯤ ꯌꯥꯝ ꯄꯥꯈꯠꯂꯝꯃꯤ ꯁꯣꯝꯗ ꯃꯄꯥꯟꯗꯒꯤ ꯑꯍꯜ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏ ꯊꯣꯡꯁꯤ ꯍꯥꯡꯉꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯨꯄꯥ ꯃꯆꯥ ꯁꯥ ꯊꯣꯡꯁꯤ ꯀꯧꯈꯥꯏꯌꯨ ꯃꯌꯥꯝꯅ ꯊꯣꯡꯗꯨ ꯀꯧꯈꯥꯏꯕꯗ ꯎꯔꯦ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯣ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝꯗ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯏ ꯁꯛꯍꯦꯟꯕꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥ ꯇꯥꯕꯤꯒꯗ꯭ꯔꯥ ꯇꯥꯕꯤꯔꯣꯏ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯃꯥ ꯂꯥꯟꯗꯦ ꯍꯥꯏꯕ ꯌꯥꯔꯔꯣꯏꯗꯕ ꯐꯤꯕꯝꯅꯤ ꯅꯨꯄꯥꯗꯨ ꯃꯐꯤ ꯀꯣꯝꯃꯤ ꯁꯛꯍꯦꯟꯕꯤꯁꯨ ꯐꯤꯕꯝ ꯀꯥꯏ ꯃꯆꯤꯟ ꯃꯦꯟꯕ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗꯅꯤ ꯍꯥꯏꯕꯗ ꯀꯅꯥꯅꯁꯨ ꯊꯥꯖꯕꯤꯔꯔꯣꯏ ꯏꯅꯦ ꯏꯗꯣꯝꯆꯥ ꯏꯃꯥꯕꯣꯛ ꯑꯩ ꯂꯥꯟꯗꯤꯌꯦ ꯏꯆꯦꯅ ꯀꯥꯁꯤꯗ ꯏꯃꯥꯕꯣꯛ ꯂꯩꯍꯧꯕꯅꯤ ꯍꯥꯏꯕꯒꯤ ꯑꯩ ꯆꯪꯉꯛꯄꯅꯦ ꯉꯥꯅꯨ ꯉꯧꯕꯒ ꯏꯁꯤꯡꯒ ꯄꯤꯕ ꯑꯗꯨꯒ ꯑꯩꯅ ꯀꯥꯁꯤꯗ ꯍꯦꯛ ꯆꯪꯕꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯛꯑꯦ ꯍꯥꯏꯅ ꯂꯥꯎꯒꯦ ꯇꯧꯔꯤꯉꯩ ꯃꯥꯅ ꯑꯩꯒꯤ ꯆꯤꯟ ꯃꯦꯜꯂꯛꯄꯅꯦ ꯑꯩ ꯂꯥꯟꯗꯕ ꯑꯁꯦꯡꯕꯅꯦ ꯅꯨꯄꯥꯁꯤꯡꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯤꯌꯦ ꯃꯌꯥꯝ ꯑꯩꯕꯨ ꯂꯥꯟꯅ ꯎꯕꯤꯒꯅꯨ ꯑꯩ ꯂꯥꯟꯗꯤꯌꯦ ꯃꯌꯥꯝ ꯑꯩ ꯂꯥꯟꯗꯤꯌꯦ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯅꯣꯏꯔꯣꯝ ꯊꯪꯕ ꯀꯥꯁꯤꯗ ꯀꯩꯒꯤ ꯂꯩꯗꯣꯏꯕ ꯑꯩꯗꯤ ꯑꯩꯈꯣꯏꯔꯣꯝ ꯊꯪꯕ ꯀꯥꯗ ꯂꯩꯖꯩꯅ ꯁꯛꯍꯦꯟꯕꯤ ꯑꯃꯨꯛꯀ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯩꯖꯒꯦ ꯍꯥꯏꯅ ꯃꯆꯤꯟ ꯀꯥꯡꯒꯦ ꯇꯧꯔꯛꯄꯗ ꯂꯩꯁꯅꯥꯅ ꯇꯥꯞ ꯑꯣꯛꯂꯒ ꯏꯃꯥ ꯃꯁꯤ ꯌꯥꯝ ꯉꯝꯗꯧꯔꯤ ꯑꯩꯅ ꯏꯃꯥ ꯑꯁꯣꯝ ꯀꯥꯗ ꯂꯩꯍꯧꯕꯅꯦ ꯍꯥꯏꯔꯒ ꯃꯥꯗꯤ ꯅꯨꯄꯥꯁꯦ ꯀꯔꯝ ꯀꯥꯟꯗꯩ ꯀꯧꯔꯒ ꯉꯥꯅꯨ ꯊꯣꯡꯕꯒ ꯄꯨꯁꯤꯜꯂꯒ ꯀꯥ ꯃꯅꯨꯡꯗꯒ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯏꯃꯥ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯍꯥꯟꯃꯨꯛꯁꯨ ꯑꯩꯅ ꯌꯦꯅꯈꯥꯔꯣꯝꯗ ꯃꯤ ꯆꯠꯄ ꯃꯨꯔꯨꯝ ꯁꯣꯟꯕ ꯇꯥꯏ ꯍꯥꯏꯕꯗ ꯏꯃꯥꯅ ꯀꯅꯥꯝ ꯂꯩꯔꯝꯃꯣꯏ ꯍꯥꯏꯕꯗꯣ ꯃꯣꯏ ꯑꯣꯏꯔꯝꯅꯤ ꯏꯃꯥ ꯁꯣꯏꯗꯅ ꯑꯗꯨꯅꯦ ꯏꯆꯥꯅꯗꯤ ꯍꯥꯏꯖꯕꯅꯦ ꯑꯗꯨꯗ ꯑꯩꯅ ꯃꯣꯏꯁꯦ ꯐꯅ ꯈꯜꯂꯨꯕꯅꯤ ꯏꯕꯦꯝꯃ ꯅꯪꯗꯤ ꯅꯃꯥꯗꯨꯅ ꯄꯣꯛꯂꯝꯃꯦ ꯍꯥꯏꯕ ꯄꯣꯞ ꯇꯥꯅ ꯊꯣꯛꯑꯦꯗꯅ ꯏꯕꯦꯝꯃ ꯅꯃꯥꯗꯨꯁꯨ ꯂꯝꯆꯠ ꯆꯨꯝꯗꯕꯗꯒꯤꯅꯦ ꯂꯩꯅꯥ ꯂꯥꯑꯣꯏꯅꯗꯨꯅ ꯁꯤꯈ꯭ꯔꯦꯗꯅ ꯌꯥꯔꯦ ꯏꯃꯥꯕꯣꯛ ꯃꯈꯥ ꯇꯥꯔꯅꯨ ꯅꯣꯏ ꯅꯃꯥꯅꯆꯥꯒꯤ ꯊꯧꯔꯥꯡ ꯑꯩꯅ ꯉꯁꯤꯗꯤ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯑꯩꯕꯨꯗꯤ ꯉꯁꯤ ꯅꯣꯏꯒꯤ ꯂꯥꯡꯗ ꯊꯨꯔꯦ ꯑꯗꯨꯕꯨ ꯏꯃꯥꯕꯣꯛꯀꯤꯁꯨ ꯏꯆꯦ ꯂꯩꯔꯤ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯕꯒꯤ ꯃꯍꯩꯗꯤ ꯏꯁꯣꯔ ꯂꯩꯔꯤ ꯏꯁꯣꯔ ꯃꯥꯅꯗꯤ ꯈꯪꯂꯝꯒꯅꯤ ꯃꯥꯅ ꯋꯥꯌꯦꯜ ꯄꯤꯁꯅꯣ ꯑꯩꯕꯨ ꯑꯄꯥꯝꯕ ꯄꯤꯅꯤꯡꯕ ꯆꯩꯔꯥꯛ ꯄꯤꯌꯣ ꯑꯩ ꯂꯥꯟꯗꯦ ꯍꯥꯏꯕ ꯅꯣꯏꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯄ ꯑꯣꯏꯌꯣ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯩꯅꯥ ꯀꯠꯈ꯭ꯔꯤ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤꯅ ꯌꯦꯡꯉꯛꯄꯗ ꯎꯔꯦ ꯄꯥꯔꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯌꯦꯡꯉꯝꯕꯗꯣ ꯇꯥ ꯄꯥꯔꯤ ꯅꯪꯁꯨ ꯑꯩꯕꯨ ꯂꯥꯟꯅ ꯎꯔꯕ꯭ꯔꯥ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯦ ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯈꯪꯂꯛꯄ ꯑꯣꯏꯌꯣ ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯂꯛꯑꯁꯨ ꯑꯩꯗꯤ ꯉꯁꯤꯗꯒꯤ ꯅꯐꯝꯗꯒꯤ ꯂꯝꯂꯥꯟꯕꯤ ꯑꯗꯨꯒ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯂꯝꯂꯥꯟꯕ ꯃꯥꯒꯤ ꯑꯣꯏꯈ꯭ꯔꯅꯤ ꯇꯥꯄꯥꯔꯤ ꯃꯊꯪ ꯃꯄꯣꯛꯇꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯃꯤꯟꯅꯁꯤꯀꯣ ꯕꯤꯁꯅꯥ ꯑꯅꯤ ꯄꯥꯎ ꯐꯥꯎꯅꯔꯤꯕ꯭ꯔꯥ ꯃꯤꯠꯌꯦꯡ ꯑꯅꯤꯗꯨ ꯄꯥꯔꯤ ꯋꯥꯈꯟꯗ ꯈꯜꯂꯝꯃꯤ ꯑꯩ ꯈꯪꯉꯦ ꯅꯪ ꯂꯥꯟꯗꯦ ꯍꯥꯏꯕ ꯃꯇꯥꯡ ꯆꯥꯕꯗ ꯅꯪꯕꯨ ꯁꯔꯝꯗꯨꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯂꯧꯊꯣꯛꯀꯅꯤ ꯁꯛꯍꯦꯟꯕꯤ ꯃꯁꯤ ꯑꯩꯒꯤ ꯋꯥꯁꯛꯅꯤ ꯑꯗꯨꯒ ꯅꯣꯏꯒꯤ ꯅꯉꯣꯟꯗ ꯆꯠ ꯑꯩꯅ ꯁꯥꯟꯅꯔꯛꯄ ꯀꯨꯝꯍꯩ ꯌꯦꯡꯅꯕ ꯁꯦꯝ ꯁꯥꯔꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯁꯣꯝꯗ ꯈꯣꯏꯗꯨꯝꯒꯤ ꯌꯨꯝꯗꯅꯤ ꯈꯣꯏꯗꯨꯝꯁꯤ ꯌꯨꯗ ꯉꯥꯎꯕꯗ ꯅꯠꯇꯅ ꯅꯨꯄꯤꯁꯨ ꯈꯔ ꯆꯣꯞꯄ ꯅꯨꯄꯥ ꯑꯃꯅꯤ ꯑꯗꯨꯅ ꯃꯥꯅ ꯂꯧꯔꯝꯕ ꯅꯨꯄꯤꯁꯦ 6ꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯥꯔꯩꯗ ꯑꯃꯠꯇ ꯂꯩꯕ ꯉꯝꯗ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦ ꯆꯍꯤꯁꯨ 95 ꯁꯨꯔꯕꯅꯤ ꯁꯛꯍꯦꯟꯕꯤꯒ ꯌꯦꯡꯅꯕꯗ ꯃꯄꯥꯒꯨꯝꯕꯅꯤ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤ ꯎꯄꯥꯏ ꯂꯩꯇ ꯂꯩꯕ ꯇꯥꯔꯦ ꯈꯣꯏꯗꯨꯝꯒꯤ ꯌꯨꯝꯗ ꯁꯨꯝ ꯈꯣꯏꯗꯨꯝ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗꯒꯤ ꯌꯨ ꯉꯥꯎꯔꯒ ꯂꯥꯛꯑꯒ ꯂꯥꯎ ꯈꯣꯡꯂꯛꯏ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤ ꯑꯩꯅ ꯅꯤꯡꯕ ꯊꯨꯡꯂꯦ ꯏꯗꯣꯝꯆꯥ ꯃꯦꯝꯇꯣꯟ ꯃꯃꯥ ꯃꯆꯥꯅ ꯁꯤꯟꯕꯤꯕꯗꯩ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤꯁꯨ ꯐꯪꯉꯦ ꯃꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯕꯨꯗꯤ ꯈꯤꯇꯪ ꯏꯀꯥꯏ ꯑꯗꯨꯒ ꯃꯣꯏꯅ ꯁꯤꯜꯂꯤꯉꯩ ꯁꯤꯜꯂꯒ ꯈꯪꯗꯕꯒ ꯁꯥꯏ ꯅꯣꯛꯀꯦꯗꯍꯦ ꯑꯗꯣ ꯏꯖꯠ ꯃꯥꯡꯉꯁꯨ ꯑꯄꯥꯝꯕ ꯅꯨꯄꯤꯗꯤ ꯐꯪꯉꯦ ꯑꯩꯒꯤ ꯅꯨꯄꯤ 7 ꯁꯨꯕꯤꯗꯨꯕꯨ ꯍꯧꯒꯠꯇ꯭ꯔꯤꯖꯥꯠꯂꯣ ꯌꯥꯎ ꯊꯦꯡꯉꯤꯗ ꯁꯛꯍꯦꯟꯕꯤꯁꯨ ꯁꯣꯝꯗ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯟꯕꯗ ꯑꯣꯔꯛꯀꯦ ꯇꯧꯔꯛꯏ ꯈꯣꯏꯗꯨꯝꯁꯤ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝꯃꯤ ꯃꯥꯒꯤ ꯑꯣꯏꯕ ꯌꯨꯝ ꯑꯃꯃꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯥꯅ ꯅꯨꯄꯤ ꯌꯥꯝꯅ ꯊꯤꯕꯒꯤ ꯃꯅꯥꯎꯄꯤ ꯃꯇꯩꯃꯅ ꯆꯪꯗꯨꯅ ꯃꯥꯒꯤ ꯏꯃꯨꯡ ꯌꯦꯡꯁꯤꯟꯕꯤꯗꯦ ꯃꯥꯅ ꯅꯨꯄꯤꯗ ꯈꯔ ꯆꯣꯞꯄꯅꯁꯨ ꯍꯦꯟꯅ ꯆꯪꯕ ꯀꯤꯕꯅꯤ
ꯀꯨꯏꯅ ꯐꯦꯡꯗ꯭ꯔꯕ ꯀꯣꯟ ꯑꯃꯗꯤ ꯑꯄꯨꯝꯕ ꯃꯅꯥ ꯃꯁꯤꯡ ꯃꯥꯒꯤ ꯅꯨꯄꯤ 6 ꯁꯨꯕꯤꯅ ꯆꯠꯈ꯭ꯔꯤꯕꯁꯤ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯦ ꯅꯨꯃꯤꯠꯇꯨꯗ ꯊꯣꯡꯉꯝꯕ ꯆꯥꯛ ꯑꯣꯏꯕ ꯇꯥꯏ ꯄꯨꯝꯕꯗ ꯂꯣꯏꯔꯦ ꯃꯗꯨ ꯂꯣꯏꯁꯤꯟꯕꯗ ꯁꯛꯍꯦꯟꯕꯤ ꯂꯣꯏꯔꯦ ꯑꯣꯕꯗ ꯂꯣꯏꯁꯤꯟꯗ꯭ꯔꯕꯗꯤ ꯆꯥꯛ ꯊꯣꯡꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯁ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯉꯔꯥꯡꯗꯒꯤ ꯍꯅꯨꯕ ꯃꯥꯒꯤ ꯄꯨꯝꯅꯝꯒꯤ ꯑꯣꯅꯤꯡꯕꯅꯦ ꯉꯍꯥꯟꯒꯤ ꯆꯥꯛ ꯑꯃꯠꯇ ꯆꯥꯗꯖꯥꯠꯂꯣ ꯁꯤꯕꯣ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯈꯣꯏꯗꯨꯝꯗꯣ ꯍꯜꯂꯛꯇꯦ ꯍꯥꯏꯅ ꯁꯛꯍꯦꯟꯕꯤ ꯈꯣꯏꯗꯨꯝ ꯍꯜꯂꯛꯄ ꯉꯥꯏꯖꯔꯝꯃꯤ ꯑꯗꯨꯒ ꯃꯁꯥꯁꯨ ꯂꯨꯝꯃꯤ ꯑꯗꯨꯕꯨ ꯍꯜꯂꯛꯄ ꯀꯧꯗꯦ ꯑꯁꯨꯝ ꯉꯥꯏꯅ ꯎꯈꯣꯡ ꯇꯦꯟꯗ ꯉꯥꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯄꯗ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯆꯦꯜꯂꯛꯇꯨꯅ ꯏꯗꯣꯝꯆꯥ ꯀꯀꯥ ꯈꯣꯏꯗꯨꯝꯗꯣ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯇꯥꯔꯒ ꯁꯤꯔꯦ ꯍꯥꯏꯍꯧꯕꯅꯦ ꯂꯥꯛꯑꯣ ꯍꯥꯏꯍꯧꯕꯅꯦ ꯏꯗꯣꯝꯆꯥ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯆꯦꯟꯈ꯭ꯔꯦ ꯑꯉꯥꯡ ꯑꯗꯨꯁꯨ ꯁꯛꯍꯦꯟꯕꯤ ꯃꯁꯥꯒ ꯂꯨꯝꯕꯒ ꯐꯠꯇ꯭ꯔꯕꯁꯨ ꯃꯄꯨꯔꯣꯏꯕ ꯑꯣꯏꯕꯅ ꯃꯁꯥꯗꯣ ꯈꯨꯗꯛ ꯑꯗꯨꯗ ꯂꯦꯛꯊꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯈꯣꯏꯗꯨꯝꯒꯤꯅ ꯃꯇꯩꯃ ꯁꯛꯍꯦꯟꯕꯤꯒꯤꯅ ꯃꯆꯦ ꯆꯦꯟꯁꯤꯟꯗꯨꯅ ꯁꯛꯍꯦꯟꯕꯤꯕꯨ ꯉꯥꯛꯏ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤ ꯀꯅꯥ ꯂꯩꯒꯦ ꯅꯣꯏ ꯑꯃꯗ ꯆꯠꯂꯒ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯑꯃꯥꯏꯕꯤꯗꯣ ꯑꯃꯨꯛꯇ ꯀꯧꯔꯛꯑꯣ ꯆꯠꯂꯣ ꯃꯣꯏ ꯇꯥꯆꯧ ꯑꯇꯣꯝꯕ ꯃꯧ ꯑꯇꯣꯝꯕꯤ ꯍꯥꯏ ꯁꯛꯍꯦꯟꯕꯤ ꯅꯃꯤꯠꯇꯨ ꯄꯥꯡꯉꯨ ꯁꯦ ꯀꯩꯁꯨ ꯇꯧꯔꯦ ꯁꯦ ꯅꯃꯤꯠꯇꯨ ꯏꯁꯤꯟꯈꯤꯅꯣ ꯁꯦ ꯃꯤꯠꯇꯨ ꯄꯥꯡꯉꯨ ꯁꯦ ꯀꯩꯁꯨ ꯇꯧꯔꯦ 이제 마다 ꯄꯨꯈꯤꯗ ꯏꯆꯦ ꯍꯣꯏꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯅꯪꯒꯤ ꯑꯃꯗꯤ ꯏꯆꯥꯒꯤ ꯍꯥꯟꯅ ꯈꯟꯗꯕ ꯌꯥꯗꯦ ꯁꯦ ꯃꯤꯠꯇꯨ ꯄꯥꯡꯉꯨꯁꯦ ꯏꯇꯩꯃ ꯑꯃꯁꯨ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯀꯩꯗꯧꯕ ꯂꯥꯏꯔꯤ ꯆꯠꯂꯣ ꯑꯃꯥꯏꯕꯤ ꯑꯃꯨꯛꯇ ꯀꯧꯔꯨꯁꯨ ꯆꯠꯂꯣ ꯊꯤꯜꯂꯤꯅꯦ ꯑꯇꯣꯝꯕ ꯅꯪꯕꯨ ꯆꯠꯂꯣ ꯃꯤ ꯍꯣꯏ ꯆꯠꯂꯨꯈꯤ ꯍꯥꯏ ꯃꯧ ꯑꯇꯣꯝꯕꯤ ꯅꯆꯦꯁꯤ ꯏꯃꯨꯡꯗ ꯄꯨꯁꯤꯟꯅꯕ ꯇꯧꯁꯤ ꯂꯥꯛꯑꯣ ꯑꯃꯨꯛꯇ ꯍꯣꯏ ꯏꯆꯦ ꯌꯥꯏ ꯇꯞꯅ ꯍꯧꯒꯠꯁꯦ ꯁꯦ ꯇꯞꯅ ꯃꯌꯥꯝꯕꯅ ꯍꯥꯏ ꯀꯩꯗꯧꯅꯔꯒꯦ ꯅꯨꯄꯤ ꯅꯪ ꯀꯅꯥꯝꯇ ꯂꯩꯇꯦꯅꯦ ꯍꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯁꯣꯝꯗ ꯁꯤꯗ ꯀꯅꯥ ꯈꯪꯅꯕ ꯌꯥꯕ ꯅꯠꯇꯦ ꯅꯨꯄꯥ ꯅꯅꯥꯎ ꯌꯥꯏꯃꯗꯣ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯐꯤꯕꯝꯁꯦ ꯂꯨꯔꯦ ꯑꯗꯨꯅ ꯑꯇꯣꯝꯕꯕꯨꯅꯦ ꯑꯃꯥꯏꯕꯤ ꯀꯧꯕ ꯊꯥꯈꯤꯕꯅꯦ ꯃꯣꯏ ꯃꯄꯥꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯇꯕꯒꯤꯗꯣ ꯑꯣꯏꯅ ꯆꯠꯄꯤꯌꯨꯔꯣ ꯑꯩꯈꯣꯏꯅ ꯅꯅꯥꯎ ꯅꯨꯄꯤꯁꯦ ꯂꯥꯏꯀꯠꯅꯍꯧꯈꯤꯒꯦ ꯍꯣꯏ ꯑꯩ ꯆꯠꯂꯒꯦ ꯃꯃꯥ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯀꯧꯗꯨꯅ ꯁꯛꯍꯦꯟꯕꯤꯁꯨ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯃ ꯐꯪꯖꯔꯦ ꯈꯣꯏꯗꯨꯝꯒꯤ ꯃꯊꯧ ꯃꯉꯝ ꯁꯣꯔꯥꯠꯅꯆꯤꯡꯕ ꯂꯣꯏꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤ ꯂꯟ ꯊꯨꯝꯗ ꯈꯔ ꯀꯔꯥꯝ ꯆꯥꯎꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯆꯀ꯭ꯔꯤ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯅꯨꯄꯥ ꯏꯆꯦ ꯌꯥꯏꯃꯁꯦ ꯏꯇꯩꯁꯨ ꯂꯩꯇ꯭ꯔꯦ ꯅꯍꯥꯒ ꯑꯣꯏꯔꯦ ꯋꯥꯊꯣꯛ ꯂꯥꯊꯣꯛ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯌꯨꯝꯗ ꯊꯤꯟꯈꯤꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯍꯤꯡꯒꯣꯜ ꯁꯔꯨꯛꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯅꯕ ꯇꯧꯁꯦ ꯍꯣꯏ ꯏꯇꯩꯃ ꯌꯥꯏꯃ ꯃꯁꯥ ꯅꯍꯥꯅꯤ ꯑꯗꯨꯝ ꯊꯤꯟꯈꯤꯕ ꯌꯥꯏ ꯑꯗꯣ ꯍꯤꯡꯒꯣꯜ ꯌꯨꯝꯐꯝ ꯄꯤꯗꯕꯗꯤ ꯌꯥꯗꯧꯕ ꯃꯥꯟꯗꯦ ꯏꯆꯥ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯤꯁꯤ ꯉꯥꯎꯔꯕ ꯅꯪꯕꯣ ꯍꯣꯏ ꯑꯗꯣ ꯃꯥꯅ ꯀꯩꯒꯨꯝꯕ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯗꯤ ꯄꯤꯗꯣꯏꯔꯥ ꯍꯥꯏꯁꯤꯕꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯄꯤꯐꯝ ꯊꯣꯛꯄ ꯏꯆꯥ ꯅꯨꯄꯤꯁꯤꯒꯤꯗꯤ ꯄꯤꯗꯕ ꯌꯥꯔꯣꯏ ꯅꯨꯄꯤ ꯑꯁ ꯑꯗꯨꯗꯤ ꯌꯥꯔꯔꯣꯏꯅꯦ ꯑꯩꯅ ꯈꯜꯂꯤꯕ ꯃꯌꯥꯝꯁꯦ ꯑꯁ ꯑꯗꯨꯗꯤ ꯏꯆꯦ ꯌꯥꯏꯃꯕꯨ ꯃꯤꯡꯆꯠ ꯊꯤꯅꯕ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ ꯃꯥꯅ ꯃꯤꯡꯆꯠ ꯊꯤꯈ꯭ꯔꯕꯗꯤ ꯃꯣꯏꯒꯤ ꯆꯥꯛꯊꯨꯡ ꯄꯤꯔꯔꯣꯏ ꯏꯆꯥ ꯅꯨꯄꯤꯁꯤꯁꯨ ꯂꯧꯍꯧꯔꯒ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯕ ꯑꯗꯨꯒ ꯃꯥꯒꯤ ꯁꯔꯨꯛ ꯄꯤꯗ꯭ꯔꯕ ꯈꯨꯕꯥꯛꯀ ꯄꯣꯛꯄ ꯊꯥꯔꯒ ꯅꯣꯛꯂꯛꯄꯗꯨꯗ ꯑꯇꯣꯝꯕ ꯁꯨꯛꯂꯒ ꯌꯦꯡꯂꯒ ꯈꯜꯂꯤ ꯋꯥꯈꯟꯗ ꯍꯣꯏ ꯅꯨꯡꯁꯤ ꯅꯨꯄꯤꯁꯨ ꯉꯥꯎꯔꯖꯥꯠꯂꯣ ꯑꯁ ꯌꯥꯝꯅ ꯇꯥꯛꯄ ꯅꯠꯇꯦꯗ ꯑꯁꯨꯝꯅ ꯌꯦꯡꯂꯝꯃꯒ ꯆꯪꯈ꯭ꯔꯤ ꯁꯣꯝꯗ ꯁꯛꯍꯦꯟꯕꯤꯒꯤ ꯃꯄꯥꯝꯗꯅꯤ ꯂꯩꯁꯅꯥ ꯃꯕꯨꯡꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯈꯪꯂꯛꯄꯗꯒꯤ ꯂꯩꯁꯅꯥ ꯃꯃꯥ ꯃꯆꯥꯕꯨ ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯊꯥꯅꯤꯟꯅ ꯏꯃꯥ ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ ꯑꯗꯨꯒ ꯏꯆꯟ ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ ꯅꯣꯏꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯀꯩꯁꯨ ꯈꯪꯖꯗꯕ ꯏꯆꯟꯗꯨꯕꯨ ꯅꯣꯏꯅ ꯑꯁ ꯑꯩ ꯅꯣꯏꯕꯨ ꯍꯥꯠꯅꯤꯡꯕ ꯐꯥꯎꯔꯛꯏꯀꯣ ꯅꯣꯏꯁꯦ ꯑꯩ ꯑꯁꯥꯎꯕꯩ ꯃꯌꯥꯏꯅ ꯐꯥꯊꯕ ꯉꯝꯗ ꯂꯩꯔꯝꯕ ꯄꯣꯠ ꯊꯨꯒꯥꯏꯗꯨꯅ ꯃꯆꯟꯕꯨ ꯐꯨꯕ ꯍꯧꯔꯛꯏ ꯇꯥꯆꯧ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯃꯇꯨꯡ ꯏꯅꯥꯎꯒꯤ ꯃꯥꯡꯅꯕ ꯁꯤꯜꯂꯔꯣꯏꯌꯦ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯄꯥꯝꯕꯗꯒꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯅ ꯁꯤꯟꯈꯤꯕꯅꯦ ꯑꯩ ꯂꯥꯜꯂꯦ ꯇꯥꯆꯧ ꯑꯩ ꯂꯥꯜꯂꯦ ꯀꯔꯤꯒꯤ ꯂꯥꯟꯕ ꯂꯥꯜꯂꯦ ꯍꯥꯏꯔꯒ ꯏꯆꯟꯁꯤꯅ ꯉꯁꯤ ꯑꯣꯏꯍꯧꯔꯤꯕ ꯄꯨꯟꯁꯤꯗꯣ ꯑꯃꯨꯛ ꯍꯪꯒꯠꯂꯛꯄ ꯌꯥꯒꯗ꯭ꯔꯣ ꯅꯪꯗꯤ ꯑꯩꯒꯤ ꯏꯆꯟ ꯅꯠꯇꯦ ꯑꯗꯨꯒ ꯏꯃꯥ ꯅꯪꯁꯨ ꯑꯩꯒꯤ ꯏꯃꯥ ꯅꯠꯇꯦ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯅꯣꯏꯗꯤ ꯂꯣꯏꯅ ꯁꯤꯈ꯭ꯔꯕꯅꯦ ꯑꯆꯧꯕ ꯏꯃꯥꯈꯣꯏ ꯂꯥꯜꯂꯦ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯗ ꯏꯆꯥ ꯁꯛꯍꯦꯟꯕꯤꯅꯁꯨ ꯉꯥꯛꯄꯤꯔꯣꯏ ꯑꯗꯨꯕꯨ ꯅꯆꯟꯗꯣ ꯂꯧꯔꯨꯔꯒ ꯌꯨꯝꯁꯤꯗ ꯊꯝꯅꯕ ꯅꯪꯒꯤ ꯈꯥꯇꯣꯟꯗ ꯏꯃꯥ ꯍꯥꯏꯖꯔꯒꯦ ꯆꯥꯎꯊꯣꯏꯅ ꯌꯥꯔꯦ ꯏꯇꯩꯃ ꯍꯥꯏꯖꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯆꯥꯅꯤ ꯑꯩꯅ ꯑꯗꯨꯃꯛ ꯏꯆꯥꯕꯨ ꯂꯧꯔꯨꯒꯅꯤ ꯑꯗꯨꯕꯨ ꯏꯇꯩꯃ ꯋꯥꯐꯝ ꯈꯔ ꯍꯥꯏꯖꯒꯦ ꯑꯩꯅ ꯂꯝꯐꯩ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯟꯕ ꯆꯠꯄꯗꯤ ꯏꯇꯩꯃ ꯑꯃꯗꯤ ꯏꯆꯥ ꯂꯩꯍꯧꯔꯤ ꯈꯟꯅ ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯏꯇꯩꯃ ꯍꯣꯏꯅ ꯑꯗꯨ ꯌꯧꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤꯗꯦ ꯈꯪꯂꯝꯂꯕꯗꯤ ꯑꯩ ꯏꯆꯥꯕꯨ ꯅꯣꯏꯗ ꯁꯤꯟꯅꯔꯝꯂꯣꯏ ꯑꯗꯨꯕꯨ
ꯃꯄꯥꯒꯤ ꯑꯁꯣꯏꯕꯅꯤ ꯏꯆꯥꯕꯨ ꯉꯥꯛ ꯁꯦꯟꯕ ꯉꯝꯗꯕ ꯃꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯌꯦꯡꯃꯛ ꯏꯆꯥꯕꯨ ꯂꯧꯔꯨꯒꯅꯤ ꯑꯗꯨꯒ ꯏꯇꯩꯃ ꯑꯩꯈꯣꯏꯒ ꯂꯩꯅꯔꯝꯕ ꯃꯔꯤ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯇꯠꯅꯔꯕꯅꯤ ꯏꯇꯩꯃ ꯈꯥꯗꯣꯟ ꯏꯆꯟ ꯂꯧꯕꯗ ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯗꯣ ꯏꯃꯥ ꯑꯩꯁꯨ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯣ ꯏꯆꯟ ꯇꯣꯝꯕꯤ ꯅꯪꯁꯨꯅꯦ ꯅꯪꯒꯤ ꯅꯕꯨꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯉꯁꯤꯗꯒꯤ ꯈꯜꯂꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯅꯣꯏ ꯑꯅꯤꯕꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯕꯅꯤ ꯇꯥꯆꯧ ꯈꯥꯗꯣꯟ ꯑꯩꯈꯣꯏ ꯂꯥꯜꯂꯦ ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏꯌꯦ ꯏꯃꯥ ꯇꯥꯆꯧꯁꯦ ꯑꯝꯇ ꯊꯦꯝꯃꯣ ꯏꯃꯥ ꯇꯥꯆꯧꯁꯦ ꯑꯝꯇ ꯊꯦꯝꯃꯣ ꯇꯥꯆꯧ ꯈꯥꯗꯣꯟ ꯑꯩꯈꯣꯏ ꯂꯥꯜꯂꯦ ꯏꯆꯥ ꯇꯣꯝꯕꯤ ꯇꯥꯔꯔꯣꯏ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯄꯨꯝꯕ ꯇꯥꯔꯔꯣꯏ ꯉꯁꯤꯗꯤ ꯃꯤꯒꯤ ꯃꯥꯡꯅꯕ ꯁꯤꯜꯂꯨꯕꯒꯤ ꯃꯍꯩꯅꯦ ꯉꯁꯤ ꯃꯍꯩꯁꯥꯗ ꯏꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥꯛ ꯐꯪꯗꯧꯔꯤꯕꯁꯤ ꯏꯆꯥ ꯇꯣꯝꯕꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯆꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯔꯦ ꯃꯗꯨ ꯎꯕꯗ ꯃꯆꯥꯗꯨ ꯃꯄꯥꯕꯨ ꯀꯧꯕ ꯉꯝꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯃꯪꯂ ꯍꯥꯏꯅ ꯃꯗꯣꯝ ꯈꯨꯖꯤꯟ ꯁꯤꯛꯆꯩ ꯆꯩꯅꯥ ꯐꯥꯎꯔꯛꯂꯕꯗ ꯃꯄꯥ ꯃꯕꯨꯡꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯒꯦ ꯇꯧꯔꯝꯂꯒ ꯈꯣꯡꯊꯥꯡ ꯍꯟꯗꯣꯔꯛꯏ ꯃꯇꯧꯗꯨ ꯎꯕꯗ ꯊꯅꯤꯜꯅ ꯏꯆꯟ ꯃꯆꯥ ꯈꯥꯗꯣꯟ ꯑꯃꯗꯤ ꯅꯪ ꯅꯕꯨꯡꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯅꯪꯒꯤ ꯑꯁꯦꯡꯕ ꯄꯨꯝꯕ ꯈꯪꯂꯦ ꯂꯥꯛꯑꯣ ꯏꯆꯟ ꯃꯆꯥ ꯌꯨꯝꯗ ꯆꯠꯂꯁꯤ ꯏꯄꯥꯒꯤ ꯇꯣꯝꯕꯤ ꯃꯄꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔ ꯅꯄꯥꯕꯨ ꯉꯁꯤ ꯏꯆꯥꯅ ꯋꯥꯔꯧꯔꯤꯕ꯭ꯔꯥ ꯂꯥꯛꯑꯣ ꯏꯆꯥ ꯇꯣꯝꯕꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯕꯥꯕꯥ ꯇꯥꯆꯧ ꯑꯩ ꯅꯣꯏ ꯂꯥꯛꯄ ꯅꯨꯡꯇꯤꯒꯤ ꯌꯦꯡꯉꯤ ꯅꯣꯏꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯅꯣꯡꯃꯇ ꯂꯥꯛꯇꯦ ꯕꯥꯕꯥ ꯑꯩ ꯂꯥꯟꯗꯕꯅꯦ ꯇꯥꯆꯧ ꯑꯩ ꯐꯠꯇꯕ ꯊꯕꯛ ꯇꯧꯈꯤꯗꯤꯌꯦ ꯕꯥꯕꯥ ꯅꯣꯏ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯑꯩꯕꯨ ꯃꯇꯝ ꯀꯨꯏꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯔꯤꯕ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯇꯝꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯈꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯏꯟꯊꯣꯛꯄꯗꯣ ꯕꯥꯕꯥ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ ꯏꯆꯟ ꯃꯆꯥ ꯍꯧꯖꯤꯛꯇꯤ ꯀꯔꯤꯒꯤ ꯏꯆꯟꯅ ꯋꯥꯒꯅꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯏꯃꯧ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯍꯥꯏ ꯀꯗꯥꯏ ꯏꯃꯧꯗꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯤ ꯏꯆꯥ ꯇꯣꯝꯕꯤ ꯃꯐꯝꯁꯤꯗ ꯏꯆꯥꯅ ꯋꯥꯅ ꯂꯩ ꯍꯥꯏꯕ ꯏꯄꯥ ꯈꯪꯉꯤ ꯂꯥꯛꯑꯣ ꯏꯆꯥ ꯇꯣꯝꯕꯤ ꯆꯠꯂꯁꯤ ꯇꯥꯆꯧ ꯕꯥꯕꯥ ꯑꯗꯣ ꯍꯥꯏꯕꯨ ꯀꯩꯅꯣ ꯏꯆꯥ ꯇꯣꯝꯕꯤ ꯅꯆꯦ ꯅꯇꯩ ꯍꯣꯏꯗ ꯏꯄꯥ ꯍꯥꯏꯒꯦ ꯏꯆꯥ ꯇꯣꯝꯕꯤ ꯑꯁꯨꯝ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯆꯦꯒ ꯃꯇꯩꯒꯁꯨ ꯆꯪꯉꯛꯇꯨꯅ ꯃꯇꯩꯅ ꯆꯥꯎꯊꯣꯏꯗ ꯚꯛꯇꯤ ꯇꯧꯔꯛꯏ ꯃꯥꯃ ꯅꯃꯥ ꯈꯨꯔꯨꯝꯖꯔꯤ ꯖꯣꯏ ꯖꯣꯏ ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯌꯥꯝ ꯊꯥꯖꯗꯅ ꯃꯥꯃ ꯂꯥꯛꯑꯝꯕꯁꯦ ꯅꯃꯥꯛꯇꯤ ꯄꯨꯡ ꯉꯛꯎꯔꯦ ꯆꯨꯝꯃꯤ ꯏꯕꯨꯡꯉꯣ ꯉꯛꯐꯝ ꯊꯣꯛꯏ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯕꯨ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯂꯥꯟꯗꯕꯅꯤ ꯍꯥꯏꯕ ꯅꯪꯒꯤ ꯃꯥꯃ ꯃꯇꯝ ꯈꯔ ꯈꯪꯉꯨꯗ꯭ꯔꯦ ꯃꯔꯥꯜꯁꯨ ꯂꯩꯖꯗꯕ ꯏꯆꯥꯕꯨ ꯃꯣꯏꯒꯤ ꯀꯥꯟꯅꯅꯕꯒꯤꯗꯃꯛ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯂꯦ ꯍꯣꯏ ꯃꯥ ꯑꯩꯁꯨ ꯈꯔ ꯃꯈꯩꯗꯤ ꯈꯪꯂꯦ ꯏꯅꯥꯎꯅꯨꯄꯤꯁꯤ ꯂꯥꯟꯗꯦ ꯍꯥꯏꯕ ꯑꯩꯒꯤ ꯏꯅꯥꯎ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯃꯃꯥꯕꯣꯛ ꯍꯣꯏꯅ ꯏꯅꯥꯎꯅꯨꯄꯤꯁꯤꯕꯨ ꯂꯥꯏꯕꯛ ꯊꯤꯍꯟꯕꯅꯤ ꯍꯥꯏꯕ ꯑꯩꯒꯤ ꯏꯅꯥꯎ ꯑꯉꯥꯎꯕꯗꯨꯅ ꯍꯤꯡꯂꯤꯉꯩ ꯂꯥꯎ ꯈꯣꯡꯕꯗ ꯇꯥꯔꯦ ꯑꯩꯁꯨ ꯃꯥꯃ ꯃꯣꯏꯅ ꯅꯧꯖꯔꯤꯕ ꯏꯅꯥꯎꯁꯦ ꯂꯥꯏꯕꯛ ꯊꯤꯍꯟꯕꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅꯁꯨ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ ꯁꯨꯔꯒ ꯆꯥꯕ ꯑꯣꯏꯕꯅ ꯃꯥꯃ ꯑꯗꯨꯅꯤ ꯏꯕꯨꯡꯉꯣ ꯅꯅꯥꯎꯅꯨꯄꯤꯁꯦ ꯃꯆꯥ ꯑꯄꯤꯛꯄꯁꯤꯒ ꯃꯥꯃꯅ ꯂꯥꯛꯅꯤꯡꯉꯦ ꯄꯨꯈ꯭ꯔꯒꯦ ꯍꯥꯏꯕꯕꯨ ꯏꯕꯨꯡꯉꯣ ꯅꯣꯏꯁꯨ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯑꯣ ꯃꯥꯁꯨ ꯑꯗꯨꯝ ꯂꯥꯛꯍꯟꯒꯦ ꯍꯥꯏꯕꯨ ꯏꯕꯨꯡꯉꯣ ꯍꯣꯏ ꯃꯥꯃꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯝꯅ ꯐꯖꯕ ꯋꯥꯐꯝꯅꯤ ꯏꯅꯥꯎꯁꯤꯕꯨ ꯑꯩꯈꯣꯏꯅ ꯄꯨꯔꯥ ꯌꯦꯡꯁꯤꯟꯕꯁꯨ ꯉꯝꯗꯦ ꯃꯁꯥꯁꯨ ꯅꯍꯥ ꯑꯣꯏꯕꯅ ꯃꯤꯒꯤ ꯃꯤꯠꯌꯦꯡꯁꯨ ꯈꯔ ꯆꯪꯉꯛꯑꯦ ꯍꯥꯏꯅ ꯃꯆꯦꯁꯤꯡ ꯃꯅꯥꯎꯁꯤꯡꯅꯁꯨ ꯃꯥꯃ ꯑꯗꯨꯅꯤ ꯏꯕꯨꯡꯉꯣ ꯉꯁꯤꯁꯦ ꯅꯨꯃꯤꯠ ꯊꯕꯥꯜꯁꯨ ꯌꯦꯡꯂꯒ ꯂꯥꯛꯂꯕꯅꯤꯅ ꯉꯁꯤ ꯄꯨꯈ꯭ꯔꯒꯦ ꯍꯥꯏꯕꯕꯨ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯁꯛꯍꯦꯟꯕꯤ ꯃꯃꯥ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯊꯥꯅꯤꯟꯅ ꯊꯕꯛ ꯁꯨꯔꯒ ꯁꯛꯍꯦꯟꯕꯤꯅ ꯌꯨꯝꯗ ꯃꯆꯥ ꯁꯦꯟꯅ ꯐꯤ ꯁꯥꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯔꯤ ꯑꯃꯗꯤ ꯂꯩꯁꯅꯥ ꯎꯅꯔꯝꯃꯤ ꯄꯥꯔꯤꯅ ꯃꯇꯝ ꯀꯨꯏꯅ ꯂꯩꯁꯅꯥꯒꯤ ꯃꯐꯝꯗ ꯂꯃꯟ ꯈꯨꯝꯅꯕ ꯂꯩꯁꯅꯥꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯀꯣꯏꯕꯅꯤ ꯌꯨ ꯉꯥꯎꯕ ꯊꯦꯝꯕꯨꯡꯕꯨ ꯁꯦꯜ ꯄꯤꯔꯒ ꯊꯧꯔꯥꯡ ꯁꯤꯟꯅꯔꯝꯃꯤ ꯁꯛꯍꯦꯟꯕꯤꯗ ꯇꯧꯕ ꯑꯗꯨꯃ ꯇꯧꯒꯦ ꯈꯟꯈ꯭ꯔꯦ ꯁꯅꯥ ꯉꯁꯤꯗꯤ ꯅꯪꯕꯨ ꯌꯨꯝꯗ ꯄꯨꯔꯒꯦ ꯈꯜꯂꯤ ꯅꯪ ꯀꯩ ꯈꯜꯂꯤꯒꯦ ꯑꯩꯗꯤ ꯍꯦꯟꯅ ꯅꯍꯥꯟꯅ ꯂꯥꯛꯅꯤꯡꯉꯕꯅꯤ ꯅꯪꯅ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤꯗ ꯂꯨꯞꯄꯗ ꯊꯨꯞꯀꯥꯏꯔꯒ ꯂꯩꯒꯦ ꯊꯧꯔꯥꯡꯖꯔꯛꯏꯅꯤ ꯌꯥꯝ ꯍꯔꯥꯎꯏ ꯉꯁꯤꯗꯤ ꯑꯌꯥ ꯃꯧꯅꯧꯕꯤ ꯑꯣꯏꯔꯅꯤꯌꯦ ꯑꯩ ꯃꯤꯅ ꯍꯥꯏꯔꯤꯕꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯥ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯇꯥꯎꯔꯤ ꯂꯩꯁꯅꯥ ꯃꯇꯧꯗꯨ ꯈꯪꯉꯤ ꯄꯥꯔꯤ ꯃꯆꯤꯟ ꯆꯤꯡꯂꯞ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯃꯨꯛꯀꯁꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯣ ꯅꯪꯅ ꯈꯨꯝꯗ꯭ꯔꯤꯁꯤꯕꯣ ꯌꯥꯅꯤꯡꯉꯦ ꯄꯨꯔꯣ ꯍꯧꯖꯤꯛ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯊꯪꯅꯕ ꯈꯨꯟꯗ ꯏꯃꯥꯟꯅꯕ ꯍꯣꯏꯗ ꯆꯠꯂꯁꯤ
ꯑꯁꯨꯝ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯃꯤꯟꯅꯔꯤ ꯃꯃꯥꯟꯅꯕꯒꯤ ꯂꯧꯁꯪꯗ ꯑꯣꯏꯅ ꯆꯪꯁꯤꯜꯂꯤ ꯃꯃꯥꯟꯅꯕꯒ ꯍꯥꯟꯅꯗꯒꯤ ꯁꯤꯟꯅꯔꯕ ꯑꯣꯏꯕꯅ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃ ꯇꯧꯔꯛꯏ ꯄꯥꯔꯤ ꯃꯣꯏꯊꯦꯝ ꯍꯧꯕ ꯌꯥꯔꯦ ꯍꯥꯏꯕ ꯈꯪꯂꯛꯇꯨꯅ ꯅꯪ ꯁꯤꯗ ꯁꯨꯝ ꯂꯩꯔꯝꯃꯣ ꯁꯅꯥ ꯑꯩ ꯍꯣꯔꯦꯟꯒꯤ ꯄꯣꯠ ꯆꯩ ꯈꯔꯅꯦ ꯏꯃꯥꯟꯅꯕ ꯍꯣꯏꯗꯤ ꯂꯧꯔꯨꯒꯦ ꯁꯤꯗ ꯃꯄꯥꯟꯗ ꯂꯩꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯅꯨꯡꯗ ꯂꯩꯔꯝꯃꯣ ꯑꯩ ꯃꯄꯥꯟꯗꯒꯤꯅꯦ ꯊꯣꯡ ꯂꯣꯟꯕꯤꯒꯦ ꯃꯤꯅ ꯅꯊꯟꯇ ꯂꯩ ꯈꯪꯉꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯗꯅꯕ ꯀꯣ ꯑꯍꯩ ꯇꯥ ꯄꯥꯔꯤ ꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ ꯍꯣꯏ ꯀꯨꯏꯔꯣꯏ ꯆꯪꯉꯣ ꯑꯗꯨꯝꯅ ꯍꯦꯛ ꯆꯪꯕꯒ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯄꯥꯔꯤ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯩꯒꯤ ꯁꯛꯍꯦꯟꯕꯤꯕꯨ ꯅꯣꯏꯒꯤ ꯅꯃꯥꯅ ꯆꯪ ꯇꯧꯈꯤꯕ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯂꯩꯍꯧꯔꯣ ꯅꯪꯒꯤ ꯑꯅꯧꯕ ꯅꯄꯨꯔꯣꯏꯕ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯌꯨ ꯉꯥꯎꯕ ꯅꯨꯄꯤ ꯆꯣꯞꯄ ꯊꯤꯡꯕꯨꯡꯒ ꯑꯩꯗꯤ ꯅꯪꯒꯨꯝꯕ ꯂꯧꯒꯗꯕ ꯅꯨꯄꯥ ꯅꯠꯇꯦ ꯂꯩꯁꯅꯥ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯑꯗꯨꯒ ꯊꯣꯡꯗꯨ ꯊꯤꯜꯂꯒ ꯇꯥ ꯄꯥꯔꯤ ꯑꯩ ꯂꯥꯜꯂꯤꯕ ꯅꯨꯄꯥꯁꯦ ꯃꯁꯛꯁꯦ ꯌꯥꯝ ꯊꯤꯌꯦꯕ ꯃꯥꯒꯤ ꯌꯨꯅꯝꯁꯦ ꯑꯩ ꯑꯣꯗꯣꯔꯦ ꯁꯦ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯝꯃꯣꯕ ꯇꯥ ꯄꯥꯔꯤ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯣꯕ ꯃꯥꯅ ꯂꯥꯎꯔꯤꯕ ꯄꯨꯝꯕ ꯃꯅꯥꯗ ꯍꯥꯞꯇ ꯆꯠꯈ꯭ꯔꯦ ꯑꯗꯨꯃꯛ ꯄꯥꯔꯤ ꯍꯦ ꯍꯅꯨꯕ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯀꯅꯨ ꯅꯪꯒꯤ ꯃꯅꯝꯗ ꯑꯩ ꯌꯥꯝ ꯅꯝꯊꯤꯀꯣ ꯃꯅꯝ ꯅꯝꯊꯤꯕ ꯑꯩꯁꯤ ꯅꯋꯥ ꯑꯣꯏꯗꯣꯏꯅꯦ ꯏꯕꯦꯝꯃ ꯉꯁꯤꯗꯩ ꯅꯪ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯗꯕꯅꯦ ꯀꯔꯤ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯥ ꯅꯝꯊꯤꯕ ꯅꯪꯁꯦ ꯍꯣꯏꯅꯦ ꯅꯝꯊꯤꯕ ꯑꯩꯁꯦ ꯌꯥꯔꯦ ꯅꯨꯄꯤꯅ ꯆꯒꯠ ꯁꯤꯗ ꯂꯥꯎ ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯕꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯅꯝꯊꯤꯒꯥꯏ ꯄ꯭ꯔꯕꯞ ꯂꯥꯎꯅꯦ ꯀꯔꯤ ꯑꯩꯗꯤ ꯅꯪꯒꯤ ꯅꯥꯛꯇ ꯀꯩꯗꯧꯕ ꯂꯥꯛꯇꯣꯏꯕ ꯉꯝꯃꯔꯣꯏ ꯑꯗꯨꯛ ꯅꯝꯊꯤꯕ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄꯒ ꯑꯩꯅ ꯂꯥꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯁꯣꯔꯣ ꯆꯤꯡꯂꯒ ꯊꯣꯛ ꯄꯣꯝꯈꯠꯂꯒ ꯐꯃꯨꯡꯗ ꯂꯥꯛꯇꯅ ꯂꯪꯁꯤꯟꯈꯤ ꯂꯩꯁꯅꯥ ꯐꯤꯕꯝ ꯀꯥꯏꯅ ꯁꯦꯄ꯭ꯔꯩ ꯅꯥꯄ꯭ꯔꯩ ꯇꯥꯏ ꯑꯗꯨꯒ ꯑꯩꯌꯣ ꯑꯩ ꯁꯤꯔꯦ ꯍꯣꯏ ꯏꯃꯥ ꯀꯔꯤ ꯅꯨꯄꯥꯅꯣ ꯌꯨ ꯉꯥꯎꯋꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯩꯕꯨ ꯂꯥꯏ ꯐꯗꯤꯕꯤꯒꯨꯝ ꯁꯨꯞꯄꯒ ꯂꯪꯕꯕꯨ ꯍꯦꯟꯃꯟꯗ꯭ꯔꯣ ꯊꯦꯝꯕꯨꯡꯁꯨ ꯐꯃꯨꯡꯗꯨꯗ ꯐꯟ ꯆꯣꯡꯁꯤꯜꯂꯒ ꯍꯦꯟꯃꯟꯗꯦ ꯌꯨ ꯉꯥꯎꯕ ꯅꯝꯊꯤꯕ ꯑꯩꯁꯤ ꯉꯁꯤꯗꯩ ꯅꯋꯥ ꯑꯣꯏꯔꯕꯅꯦ ꯍꯣꯏ ꯏꯃꯥ ꯅꯆꯥꯁꯦ ꯅꯝꯊꯤꯕ ꯅꯨꯄꯥꯁꯦ ꯐꯪꯅꯕ꯭ꯔꯣ ꯊꯧꯔꯥꯡ ꯃꯌꯥꯝ ꯁꯤꯟꯈꯤꯕꯗꯨꯕꯣ ꯇꯥ ꯄꯥꯔꯤ ꯑꯩ ꯅꯪ ꯐꯪꯉꯔꯣꯏꯗ꯭ꯔꯣ ꯍꯣ ꯇꯥ ꯄꯥꯔꯤ ꯅꯪꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯊꯧꯔꯥꯡ ꯍꯩꯔꯝꯃꯦ ꯍꯣ ꯇꯥ ꯄꯥꯔꯤ ꯌꯥꯔꯦ ꯈꯔ ꯀꯞꯄꯗꯤ ꯃꯇꯝ ꯊꯦꯡꯈ꯭ꯔꯅꯤ ꯇꯨꯝꯃꯁꯤꯔꯣ ꯅꯪ ꯌꯥꯝ ꯀꯞꯅꯤꯡꯕ꯭ꯔꯣ ꯀꯞꯅꯤꯡꯉꯦ ꯍꯣ ꯏꯃꯥ ꯅꯌꯥ ꯍꯥꯏꯕ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯊꯦꯝꯕꯨꯡꯅ ꯃꯆꯤꯟ ꯃꯦꯟꯈꯤ ꯑꯁꯨꯝꯅ ꯂꯩꯁꯅꯥ ꯎꯄꯥꯏ ꯂꯩꯇ ꯊꯦꯝꯕꯨꯡꯗ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯁꯍꯦꯟꯕꯤꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯑꯗꯨꯁꯨ ꯉꯁꯤꯗꯤ ꯐꯅꯌꯥꯝ ꯆꯥꯎꯔꯦ ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯔꯦ ꯆꯥꯎꯊꯣꯏꯒ ꯁꯨꯃꯥꯡꯗ ꯁꯥꯟꯅꯔꯝꯃꯤ ꯄꯨꯄꯨ ꯑꯩ ꯇꯥꯟꯅꯖꯔꯛꯎꯅꯦ ꯌꯥ ꯏꯁꯨ ꯊꯣꯏꯕꯤ ꯐꯥꯔꯒꯦ ꯉꯥꯏꯈꯣ ꯍꯩꯃ ꯇꯨꯅꯤꯀꯣ ꯏꯁꯨ ꯊꯣꯏꯕꯤ ꯄꯨꯄꯨ ꯅꯪꯗꯤ ꯑꯩ ꯇꯥꯟꯅꯕꯁꯨ ꯉꯝꯗꯦ ꯄꯨꯄꯨ ꯌꯥꯝ ꯁꯣꯜꯂꯤꯀꯣ ꯑꯁꯨꯝꯅ ꯃꯁꯨ ꯃꯄꯨ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯥꯔꯤ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯄꯨꯟꯅ ꯆꯪꯁꯤꯜꯂꯛꯏ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯀꯔꯤ ꯍꯥꯏꯅ ꯀꯧꯅꯤ ꯇꯥ ꯆꯥꯎꯊꯣꯏ ꯑꯩꯈꯣꯏ ꯂꯥꯛꯏ ꯁꯣꯝꯗ ꯃꯁꯨ ꯃꯄꯨ ꯁꯥꯟꯅꯔꯤꯉꯩ ꯃꯤ ꯂꯥꯛꯄ ꯈꯪꯂꯝꯗꯦ ꯆꯥꯎꯊꯣꯏ ꯄꯥꯔꯤꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄꯗ ꯈꯪꯂꯝꯃꯤ ꯀꯗꯝꯗꯩꯅꯣ ꯇꯣꯃꯥ ꯌꯥꯝ ꯊꯥꯖꯗꯅ ꯏꯆꯟꯁꯨ ꯌꯥꯎꯔꯛꯏ ꯃꯥꯅ ꯏꯆꯥ ꯅꯨꯄꯥ ꯑꯣꯏꯗꯣꯏꯔꯥ ꯀꯩꯅꯣ ꯍꯧꯅꯔꯒ ꯂꯥꯛꯂꯤꯕꯁꯤꯕꯨ ꯑꯩꯗꯤ ꯉꯛꯂꯨꯔꯤꯗꯅ ꯃꯥꯡꯒꯣꯟꯗ ꯀꯥꯁꯤꯂꯣ ꯍꯩꯕꯦꯝꯃ ꯅꯪꯒꯤ ꯃꯥ ꯑꯃ ꯂꯥꯛꯏ ꯍꯤꯗꯥꯛ ꯄꯨꯊꯣꯔꯛꯎ ꯂꯥꯛꯑꯣ ꯀꯣꯏꯒꯅꯨ ꯍꯦꯛꯇ ꯀꯥꯈꯠꯂꯣ ꯏꯕꯨꯡꯉꯣ ꯍꯤꯗꯥꯛꯀꯗꯨ ꯂꯧꯊꯣꯛꯎꯔꯅꯨ ꯌꯥꯔꯦ ꯀꯥꯈꯠꯂꯣ ꯌꯥꯅꯤ ꯂꯧꯊꯣꯛꯇ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦ ꯇꯧꯅꯤ ꯀꯥꯏꯗꯦ ꯌꯥꯎꯖꯁꯅꯨ ꯕꯦꯝꯃ ꯁꯒꯦꯟꯕꯤ ꯅꯪ ꯃꯥ ꯃꯈꯣꯏꯒꯤ ꯆꯥ ꯅꯨꯡꯒ ꯈꯔ ꯂꯣꯟꯕꯤꯔꯛꯎ ꯑꯍꯣꯏ ꯄꯥꯕ ꯀꯩꯒꯤꯅꯣ ꯇꯥ ꯄꯥꯔꯤ ꯍꯣꯏꯅ ꯑꯩꯈꯣꯏꯗ ꯃꯣꯏꯒꯤ ꯏꯃꯥꯕꯥꯁꯤ ꯄꯨꯔꯒ ꯂꯥꯛꯏꯁꯤꯕꯣ ꯑꯍꯣꯏꯗ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ ꯑꯣꯏꯔꯝꯅꯤꯗ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯇꯣꯃꯥ ꯅꯣꯏꯕꯨ ꯀꯥꯏꯗ ꯆꯠꯂꯨꯕꯅꯣ ꯑꯩꯒꯤꯁꯤꯗ ꯁꯨꯝ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯣꯏ ꯇꯥꯗ ꯁꯤꯗ ꯁꯨꯝ ꯇꯥꯗꯒꯤꯗ ꯂꯥꯛꯏꯕꯅꯤ ꯑꯗꯣ ꯇꯥꯗ ꯋꯥ ꯑꯃꯇ ꯇꯥꯟꯅꯁꯤ ꯍꯥꯏꯕꯨ ꯇꯥꯗꯅ ꯑꯃꯨꯛ ꯁꯥꯎꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯥꯎꯐꯝꯗꯤ ꯊꯣꯛꯄ ꯋꯥꯗꯤ ꯑꯣꯏꯅꯤ ꯏꯆꯥꯁꯤꯅ ꯋꯥꯅ ꯂꯩꯔꯛꯄ ꯀꯨꯏꯔꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯜꯂꯒꯦ ꯈꯜꯂꯤ ꯇꯥꯗꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯌꯥꯕꯤꯌꯨ ꯍꯥꯏꯕꯕꯨ ꯑꯩꯅ ꯁꯥꯎꯒꯗꯕ ꯋꯥ ꯍꯥꯏꯗꯕꯁꯨ ꯌꯥꯗꯕ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯋꯥꯅ ꯂꯩꯔꯛꯄ ꯋꯥ ꯑꯩꯕꯨ ꯀꯔꯤꯅꯣ ꯂꯧꯁꯤꯟꯕ ꯑꯃ ꯈꯔ ꯋꯥꯔꯦꯅ ꯇꯧꯃꯥ ꯅꯪꯕ ꯇꯥꯗ ꯑꯩ ꯍꯦꯛꯇ ꯍꯥꯏꯖꯔꯒꯦ ꯑꯗꯣ ꯃꯃꯥꯡꯉꯩꯒꯨꯝ ꯇꯥꯗꯒꯤ
ꯆꯤꯟꯗꯒꯤ ꯈꯨꯠ ꯍꯥꯟꯅ ꯄꯥꯏꯔꯛꯄꯗꯣ ꯉꯁꯤꯗꯤ ꯄꯥꯏꯔꯛꯍꯟꯕꯤꯈꯤꯒꯅꯨ ꯍꯥꯏꯕꯕꯨ ꯍꯦꯔꯥ ꯇꯣꯃꯥ ꯊꯥꯏꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯔꯤꯅꯤ ꯃꯗꯨꯗꯤ ꯅꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯐꯨꯕ ꯌꯥꯕ꯭ꯔꯥ ꯇꯣꯃꯥ ꯁꯨꯝꯗꯧꯕꯅꯤ ꯇꯥꯗ ꯏꯆꯥ ꯁꯛꯍꯦꯟꯕꯤꯁꯤ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯆꯠꯅꯕ ꯌꯥꯕ ꯊꯧꯑꯣꯡꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯆꯥꯁꯤꯅ ꯆꯍꯤ ꯀꯌꯥ ꯃꯥꯇꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯑꯇꯣꯞꯄ ꯀꯅꯥꯕꯨ ꯌꯦꯡꯉꯨ ꯌꯥꯗꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯏꯆꯥꯒꯤ ꯅꯤꯡꯕꯁꯤꯗꯪ ꯊꯨꯡꯂꯕꯗꯤ ꯍꯥꯏꯅ ꯇꯥꯗ ꯏꯁꯨꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯨꯃꯛꯅꯤ ꯈꯟꯖꯒꯦ ꯀꯅꯥꯗꯁꯨ ꯃꯄꯥ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯍꯟꯗꯅ ꯌꯣꯛꯆꯒꯦ ꯇꯥꯗ ꯇꯥꯗꯅ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯍꯥꯟꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯏ ꯍꯥꯏ ꯏꯃꯧꯒꯤ ꯃꯔꯥꯜ ꯂꯩꯇꯦ ꯃꯥꯕꯨ ꯁꯣꯏꯗꯅ ꯍꯜꯂꯛꯄ ꯉꯥꯏꯈꯤꯅꯤ ꯍꯥꯏꯅ ꯅꯨꯄꯤ ꯑꯃꯠꯇ ꯌꯦꯡꯉꯨ ꯌꯥꯗꯕꯁꯤꯗ ꯍꯣꯏ ꯏꯆꯥ ꯑꯃꯗꯤ ꯏꯁꯨꯒꯤ ꯈꯜꯂꯒꯗꯤ ꯌꯥꯝ ꯐꯕ ꯋꯥꯐꯝꯅꯤ ꯑꯗꯨꯕꯨ ꯑꯥꯗ ꯏꯁꯨꯁꯤꯒꯤ ꯃꯈꯨꯔꯥ ꯃꯄꯟꯊꯧ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥ ꯊꯥꯅꯤꯜꯒꯁꯨ ꯇꯥꯟꯅꯔꯛꯈꯤꯒꯦ ꯏꯆꯥꯒꯤꯅ ꯀꯔꯤ ꯑꯄꯥꯝꯕ ꯈꯪꯗ꯭ꯔꯒꯗꯤ ꯍꯣꯏ ꯆꯨꯝꯃꯤ ꯇꯥꯗ ꯇꯥꯟꯅꯗꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯇꯥꯟꯅꯔꯒ ꯈꯤꯇꯪ ꯊꯨꯅ ꯄꯥꯎ ꯄꯤꯕꯤꯔꯛꯑꯣ ꯄꯥꯎ ꯅꯨꯡꯉꯥꯏꯍꯟꯁꯤ ꯇꯥꯗ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯦ ꯄꯥꯎ ꯄꯨꯝꯕ ꯊꯥꯅꯤꯜ ꯑꯃꯗꯤ ꯍꯥꯟꯅꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒ ꯀꯨꯞꯅ ꯃꯨꯟꯅ ꯇꯥꯟꯅꯔꯕꯗ ꯌꯥꯝꯅ ꯐꯩ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯍꯥꯟꯅ ꯌꯨꯝ ꯄꯥꯜꯂꯨꯕ ꯑꯣꯏꯕꯅ ꯀꯩꯅꯥ ꯑꯣꯏꯅ ꯀꯠꯂꯒ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯅ ꯌꯥꯅꯗꯨꯅ ꯀꯩꯅꯥ ꯀꯠꯈ꯭ꯔꯦ ꯁꯣꯝꯗ ꯂꯩꯁꯅꯥꯗꯤ ꯀꯝꯗꯧꯔꯤ ꯌꯨ ꯉꯥꯎꯕꯗ ꯅꯠꯇꯅ ꯍꯥꯟꯅꯒꯤ ꯅꯨꯄꯤ ꯑꯍꯟꯒꯤ ꯃꯆꯥꯁꯨ ꯂꯩꯔꯝꯃꯤ ꯑꯅꯤꯃꯛ ꯂꯣꯏꯅ ꯆꯥꯎꯔꯝꯃꯤ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯍꯟ ꯑꯃꯗꯤ ꯃꯆꯥꯁꯤꯡꯅ ꯌꯥꯝꯅ ꯑꯣꯠꯂꯝꯃꯤ ꯃꯥꯅ ꯇꯧꯔꯨꯕ ꯐꯠꯇ꯭ꯔꯕ ꯊꯧꯑꯣꯡ ꯑꯗꯨꯒꯤ ꯃꯥꯁꯨ ꯅꯨꯡꯉꯥꯏꯕ ꯉꯝꯗ ꯋꯥꯅ ꯂꯩꯂꯝꯃꯤ ꯑꯗꯨꯒ ꯄꯥꯔꯤ ꯑꯃꯗꯤ ꯁꯛꯍꯦꯟꯕꯤꯒꯤ ꯅꯧꯅ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯗꯨꯅ ꯃꯆꯥ ꯂꯥꯡꯂꯦꯟꯕꯨꯁꯨ ꯄꯥꯔꯤꯅ ꯑꯄꯣꯛꯄ ꯃꯆꯥ ꯄꯣꯏꯔꯩꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯇꯧꯕꯤꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ